ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯩꯕꯨ ꯀꯧꯔꯛꯂꯦ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯤ ꯑꯏꯕꯅ ꯋꯥꯈꯜ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯩꯕꯨ ꯀꯧꯔꯛꯂꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯁꯨꯁꯤꯜꯗ꯭ꯔꯣꯗꯣ ꯊꯕꯛ ꯑꯃ ꯆꯠꯂꯨꯅꯕꯒꯤꯗꯃꯛꯇ ꯄꯔꯞ ꯊꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯊꯕꯛ ꯆꯠꯅꯕꯒꯤꯗꯃꯛ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯃꯆꯟꯅꯨꯄꯤ ꯅꯤꯡꯊꯤꯕꯤꯅ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ "ꯇꯥꯃꯣꯆꯧ, ꯑꯩꯅ ꯍꯥꯏꯕ ꯄꯩꯁꯥꯗꯣ ꯄꯤꯔꯝꯃꯔꯣꯏꯗ꯭ꯔꯣ?" "ꯏꯁꯦ, ꯀꯥꯎꯏ꯫ ꯍꯥꯏ, ꯑꯗꯨꯒ ꯉꯥꯏꯈꯣ, ꯏꯃꯥꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯨ ꯀꯣ꯫ ꯅꯪꯒꯤ ꯍꯧꯅꯕꯤ ꯅꯃꯥꯟꯅꯕꯤ ꯑꯗꯨꯅ ꯂꯥꯛꯑꯦ ꯑꯗꯥꯒ ꯆꯠꯂꯦ ꯍꯥꯏꯗꯅ ꯀꯣꯏꯆꯠ ꯆꯠꯄꯗꯣ ꯇꯧꯒꯅꯨ꯫ ꯑꯩꯕꯨ ꯀꯌꯥꯝ ꯆꯠꯄꯗꯧꯅ?" "ꯍꯣꯏꯅꯤ, ꯑꯗꯨꯕꯨ ꯍꯥꯏꯕ." "ꯐꯔꯦꯁꯦ, ꯁꯦ ꯂꯧꯍꯧꯔꯣ." "ꯑꯗꯣ ꯏꯃꯥꯗꯤ?" "ꯏꯃꯥꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃ ꯅꯥꯕꯗꯣ ꯑꯗꯨ ꯍꯪꯉꯨꯅꯦꯅ ꯆꯠꯈꯤ." "ꯀꯅꯥꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ?" "ꯑꯁ, ꯈꯪꯗꯦꯗ ꯑꯗꯨꯗꯤ ꯑꯩꯁꯨ." "ꯑꯣ, ꯐꯔꯦ. ꯍꯥꯏ, ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯀꯅꯨꯀꯣ, ꯃꯇꯝꯅ ꯃꯇꯝ ꯐꯠꯇꯕꯁꯤꯗ." ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯃꯆꯟꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯝꯂꯕꯒꯤ ꯇꯨꯡꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯠꯈꯤꯕꯗꯣ ꯃꯆꯟꯅꯨꯄꯤ ꯑꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯆꯟꯅꯨꯄꯤ ꯅꯤꯡꯊꯤꯕꯗꯣ ꯏꯃꯨꯡꯂꯣꯝꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯨꯁꯤꯜꯗ꯭ꯔꯣ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯊꯕꯛ ꯆꯠꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯁꯣꯝꯗꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯝꯐꯥ, "ꯇꯥꯗꯒꯤ ꯑꯅꯥꯕꯁꯤꯕꯨ ꯗꯣꯛꯇꯔꯅꯕꯨ ꯀꯔꯤ ꯍꯥꯏꯔꯤꯒꯦ?" "ꯑꯁ, ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯏꯇꯩꯃ. ꯄꯥꯕꯨꯡꯒꯤ ꯑꯅꯥꯕꯁꯤ ꯗꯣꯛꯇꯔꯅ ꯍꯥꯏꯕꯗ ꯌꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦꯗꯅ ꯍꯥꯏ. ꯀꯔꯤ ꯂꯩꯅꯥꯅꯣꯝꯁꯨ ꯍꯥꯏ. ꯑꯩꯈꯣꯏ ꯇꯥꯆꯧꯕꯗꯤ ꯈꯪꯕꯅꯤ. ꯑꯩꯗꯤ ꯌꯨꯝꯗ ꯄꯥꯛꯅ ꯂꯩꯇꯕꯒ ꯄꯥꯕ ꯃꯁꯥ ꯉꯝꯗꯦ ꯍꯦꯟꯖꯜꯂꯦ ꯍꯥꯏꯕꯗꯨꯗ ꯊꯕꯛ ꯁꯨꯐꯝꯗꯒꯤ ꯂꯥꯛꯂꯤꯕꯅꯤ. ꯑꯗꯨ ꯑꯩꯅ ꯍꯪꯕꯗꯗꯤ ꯃꯥꯒꯤꯁꯤ ꯀꯟꯕ ꯉꯝꯃꯔꯣꯏꯗꯕ ꯑꯅꯥꯕꯅꯤ ꯍꯥꯏꯗꯅ ꯑꯗꯣꯝꯗ ꯑꯣꯏꯅ ꯊꯩꯗꯣꯛꯄꯒꯨꯝ." "ꯑꯣ, ꯅꯨꯡꯉꯥꯏꯇꯦ. ꯇꯥꯗꯁꯦ ꯋꯥꯖꯔꯛꯂꯕꯅꯤ. ꯑꯗꯣ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯐꯅꯁꯨ ꯀꯨꯏꯔꯦ. ꯑꯩ ꯑꯃꯨꯛ ꯍꯟꯅꯅꯕ ꯇꯧꯔꯒꯦ. ꯇꯥꯗꯥ." ꯑꯗꯨꯝꯅ ꯇꯝꯐꯥꯅ ꯀꯧꯔꯕꯁꯨ ꯑꯍꯜ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯇꯝꯐꯥꯅ "ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ" ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇ꯭ꯔꯕꯁꯨ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯁꯨꯁꯤꯜꯗ꯭ꯔꯣ ꯃꯍꯥꯛꯀꯤ ꯀꯥꯗ ꯀꯔꯤꯒꯨꯝꯕ ꯆꯦ ꯆꯥꯡ ꯈꯔ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯆꯟꯅꯨꯄꯤ ꯅꯤꯡꯊꯤꯕꯤ ꯂꯥꯏꯔꯤꯛ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯃꯥ ꯇꯝꯐꯥꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤꯉꯩꯒꯤ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯜꯗ꯭ꯔꯣꯗꯣ ꯃꯍꯥꯛꯅ ꯌꯦꯜꯂꯤꯕ ꯆꯦ ꯆꯥꯡꯁꯤꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯃꯤ ꯁꯥꯃꯤ ꯑꯃ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯃꯍꯥꯛꯅ ꯌꯦꯡꯂꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯗ ꯎꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ "ꯀꯔꯤꯅꯣꯅꯦ? ꯍꯧꯖꯤꯛꯇ ꯃꯃꯤ ꯑꯃ ꯇꯥꯔꯛꯈꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯀꯅꯥꯒꯤ ꯃꯃꯤꯅꯣꯅꯦ? ꯑꯩꯒꯤꯗꯤ ꯃꯥꯟꯗꯦꯗ. ꯑꯩꯒꯤ ꯏꯃꯦꯅ ꯁꯣꯝꯗ ꯂꯩꯔꯤ. ꯑꯗꯨꯒ ꯑꯩꯅ ꯌꯦꯡꯂꯤꯕ ꯆꯦ ꯑꯁꯤꯗꯅ ꯍꯧꯖꯤꯛꯇ ꯃꯃꯤ ꯑꯃ ꯇꯥꯔꯛꯈꯤꯕꯅꯤ. ꯑꯣ, ꯑꯩꯒꯤ ꯋꯥꯈꯜ ꯑꯣꯏꯔ ꯃꯥꯜꯂꯦ." ꯁꯨꯁꯤꯜꯗ꯭ꯔꯣ ꯀꯌꯥ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯟꯗꯕꯤꯗ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯥꯏꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯑꯗꯣ ꯐꯅꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯁꯨꯁꯤꯜꯗ꯭ꯔꯣ, ꯇꯝꯐꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯅꯤꯡꯊꯤꯕꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯉꯩꯒꯤ ꯃꯇꯝꯅꯤ꯫ ꯃꯇꯝꯗꯣ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄ ꯑꯃ ꯇꯥꯁꯤꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯜꯗ꯭ꯔꯣꯗ ꯀꯅꯥꯒꯨꯝꯕ ꯑꯍꯜ ꯑꯃꯅ "ꯁꯨꯁꯤꯜꯗ꯭ꯔꯣ" ꯍꯥꯏꯗꯨꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯇꯥꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯃꯍꯥꯛꯅ "ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣꯅꯦ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯍꯧꯒꯠꯂꯒ ꯆꯠꯈꯤꯒꯦ ꯍꯦꯛ ꯇꯧꯕꯒ ꯐꯃꯨꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯄꯨ ꯆꯤꯡꯁꯤꯟꯕꯒꯨꯝ ꯂꯥꯛꯇꯨꯅ ꯆꯤꯡꯁꯤꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯨꯁꯤꯜꯗ꯭ꯔꯣ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯗꯥ ꯇꯥꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯜꯗ꯭ꯔꯣꯅ "ꯀꯅꯥꯅꯣꯅꯦ ꯑꯩꯕꯨ ꯆꯤꯡꯂꯛꯂꯤꯕꯁꯤꯕꯣ?" ꯍꯥꯏꯗꯨꯅ ꯀꯨꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯇꯨꯝꯊꯅꯕ ꯇꯧꯏ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯇꯧꯔꯝꯕ ꯑꯃꯗꯤ ꯇꯥꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯨꯁꯤꯜꯗ꯭ꯔꯣꯗꯣ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯁꯨꯁꯤꯜꯗ꯭ꯔꯣꯒꯤ ꯌꯨꯝꯗ
ꯄꯥꯎ ꯑꯃ ꯂꯥꯛꯂꯦ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯑꯍꯜ ꯑꯗꯣ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯁꯨꯁꯤꯜꯗ꯭ꯔꯣꯒꯤ ꯃꯃꯥ ꯇꯝꯐꯥꯅ ꯄꯣꯠꯂꯣꯏꯕꯗꯣ ꯈꯔ ꯌꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯁꯨꯁꯤꯜꯗ꯭ꯔꯣꯅꯁꯨ ꯍꯣꯏ ꯏꯃꯥ ꯍꯥꯏꯔꯗꯨꯅ ꯍꯧꯖꯤꯛ ꯄꯣꯠꯂꯣꯏꯒꯗꯧꯔꯤꯕ ꯉꯔꯥꯡꯒ ꯇꯝꯐꯥꯅ ꯑꯅꯥꯕ ꯍꯪꯉꯝꯕ ꯑꯍꯜ ꯑꯗꯨꯒꯤ ꯂꯩꯈꯤꯗꯕꯒꯤ ꯊꯧꯔꯝ ꯌꯥꯎꯕ ꯆꯠꯈꯤ ꯁꯨꯁꯤꯜꯗ꯭ꯔꯣꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯌꯥꯝ ꯂꯩꯔꯤꯕꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯁꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯊꯧꯒꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯂꯩꯀꯥꯏꯒꯤ ꯂꯩꯔꯤꯕ ꯃꯣꯡꯐꯝꯗꯨ ꯇꯝꯅ ꯂꯥꯛꯇꯨꯅ ꯄꯣꯠꯂꯣꯏꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯄꯣꯠꯂꯣꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯃꯅ ꯍꯥꯏ ꯑꯁꯤꯕ ꯃꯁꯥꯁꯦ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯑꯗꯨꯅ ꯅꯈꯣꯏ ꯀꯅꯥꯅꯣ ꯈꯔ ꯍꯨꯃꯥꯏ ꯊꯧꯒꯜ ꯇꯧꯅꯕ ꯇꯧ ꯑꯁꯤꯕꯒꯤ ꯂꯥꯛꯂꯒ ꯀꯔꯤꯝꯇ ꯌꯥꯎꯗꯅ ꯍꯟꯈ꯭ꯔꯕꯗꯤ ꯇꯧꯍꯩꯗꯦ ꯍꯥꯏꯅꯕꯅꯤꯀꯣ ꯑꯍꯜ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯍꯣꯏ ꯈꯨꯔꯥ ꯑꯩ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯣꯏꯅ ꯍꯨꯃꯥꯏ ꯑꯗꯣ ꯍꯨꯝꯃꯤ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯃꯊꯛꯇ ꯈꯜꯂꯤꯕ ꯁꯟꯗꯨꯋꯥ ꯑꯗꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗꯦ ꯇꯠꯊꯔꯒ ꯊꯥꯡꯒꯣꯡ ꯃꯔꯤꯃꯛ ꯄꯨꯂꯞ ꯇꯠꯂꯗꯨꯅ ꯁꯨꯁꯤꯜꯗ꯭ꯔꯣꯒꯤ ꯃꯀꯣꯛꯇ ꯀꯨꯞꯊꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯑꯁ ꯀꯔꯤꯅꯣ ꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯇꯨꯡ ꯇꯥꯁꯜꯂꯒ ꯂꯪꯊꯣꯛꯈꯤꯒꯦ ꯇꯧꯕꯗ ꯑꯍꯜ ꯑꯗꯨꯅ ꯍꯥꯏ ꯃꯗꯨ ꯇꯧꯒꯅꯨ ꯅꯨꯡꯉꯥꯏꯇꯦ ꯇꯧꯍꯩꯗꯦꯀꯣ ꯁꯦ ꯃꯩꯅꯨꯡ ꯑꯁꯤꯗ ꯑꯣꯏꯅ ꯅꯪꯁꯤꯜꯂꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯀꯨꯞꯊꯔꯛꯂꯤꯕ ꯆꯟꯗꯨꯋꯥ ꯑꯗꯣ ꯃꯇꯨꯝ ꯇꯥꯁꯜꯂꯒ ꯃꯅꯨꯡꯗ ꯑꯣꯏꯅ ꯂꯪꯁꯤꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯄꯣꯠꯂꯣꯏꯕ ꯌꯥꯎꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯅ ꯁꯨꯁꯤꯜꯗ꯭ꯔꯣꯗ ꯁꯨꯁꯤꯜꯗ꯭ꯔꯣ ꯅꯪꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯈꯨꯔꯥꯁꯤꯅ ꯀꯌꯥ ꯄꯦꯟꯈꯤꯗꯕꯔꯥ ꯀꯔꯤꯅꯣ ꯆꯟꯗꯨꯋꯥ ꯅꯉꯣꯟꯗ ꯎꯞꯄꯤꯁꯤꯕꯣ ꯃꯊꯪꯒꯤ ꯇꯔꯟꯁꯤ ꯅꯪ ꯑꯣꯏꯅ ꯇꯥꯔ ꯃꯥꯜꯂꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯑꯁ ꯇꯥꯅꯤꯡꯗꯦ ꯑꯗꯨꯕꯨ ꯐꯥꯒꯤꯅꯤ ꯀꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯌꯥꯝꯗꯣ ꯋꯥ ꯅꯣꯛꯏ ꯃꯁꯤꯗꯒꯤꯗꯤ ꯁꯨꯁꯤꯜꯗ꯭ꯔꯣ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯂꯩꯇ꯭ꯔꯤꯕ ꯑꯍꯜ ꯑꯗꯣ ꯄꯣꯠꯂꯣꯏꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯕꯒꯤꯗꯃꯛꯇ ꯏꯔꯨꯖ ꯃꯥꯏꯊꯖꯔꯤ ꯑꯗꯨꯕꯨ ꯁꯨꯁꯤꯜꯗ꯭ꯔꯣ ꯃꯁꯥ ꯑꯗꯣ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯏ ꯉꯁꯥꯏ ꯃꯈꯩ ꯀꯩꯁꯨ ꯈꯜꯂꯝꯗ꯭ꯔꯕꯁꯨ ꯆꯟꯗꯨꯋꯥ ꯑꯗꯨꯅ ꯃꯀꯣꯛꯇ ꯀꯨꯞꯊꯈꯤꯕ ꯑꯗꯨꯗ ꯋꯥꯈꯜꯅꯔ ꯀꯔꯤꯅꯣ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯈꯣꯟ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯇꯠꯇꯅ ꯇꯥꯕꯒꯨꯝꯁꯨ ꯇꯧꯔꯛꯏ ꯁꯨꯁꯤꯜꯗ꯭ꯔꯣ ꯄꯔꯞ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯨꯝꯊꯔꯒ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯀꯥꯈꯤꯅꯕꯒꯤꯗꯃꯛ ꯃꯁꯥꯗꯣ ꯑꯃꯨꯛꯇꯪ ꯆꯨꯞ ꯂꯥꯎꯅ ꯂꯨꯞꯄꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯣꯛ ꯃꯄꯥꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯐꯗꯤ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯐꯤꯒꯨꯝꯕ ꯑꯃꯅ ꯁꯥꯐꯨ ꯀꯟꯅ ꯐꯥꯛ ꯂꯥꯎꯅ ꯊꯥꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯐꯠ ꯐꯥꯎꯒꯠꯂꯛꯇꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯕꯗꯗꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯐꯗꯤꯒ ꯏꯌꯥꯎ ꯌꯥꯎꯗꯕ ꯃꯈꯩ ꯆꯨꯞ ꯂꯨꯞꯄꯒ ꯃꯊꯪ ꯀꯥꯟꯅꯔꯤꯕꯗꯨ ꯎꯏ ꯑꯗꯨ ꯎꯕꯗ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯃꯊꯛꯇ ꯍꯧꯖꯤꯛꯇ ꯏꯁꯤꯡ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯔꯛꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤꯕꯗꯨꯕꯨ ꯑꯩꯒꯤ ꯚꯥꯞꯅꯔ ꯈꯜꯂꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯁꯨꯁꯤꯜꯗ꯭ꯔꯣ ꯀꯩꯗꯧꯔꯦ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤꯕꯗꯨꯕꯨ ꯀꯅꯥ ꯌꯦꯡꯂꯤꯕꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯃꯨꯛ ꯅꯣꯛꯁꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯗꯣ ꯃꯊꯪ ꯀꯥꯟꯅꯔꯛꯂꯕꯅꯤꯅ ꯁꯨꯁꯤꯜꯗ꯭ꯔꯣꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯅꯕꯒꯤꯗꯃꯛꯇ ꯏꯔꯨꯖꯕꯗꯨ ꯂꯣꯏꯁꯤꯜꯂꯒ ꯆꯠꯅꯕꯒꯤ ꯇꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯜꯗ꯭ꯔꯣꯒꯤ ꯏꯁꯤꯡꯗ ꯀꯥꯈꯠꯂꯛꯄ ꯃꯈꯣꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯄ ꯑꯃꯗꯤ ꯅꯥꯜꯂꯛꯄꯒꯨꯝ ꯇꯧꯏ ꯁꯨꯁꯤꯜꯗ꯭ꯔꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯖꯕꯨꯡ ꯃꯊꯛꯂꯣꯝꯗ ꯆꯦꯟꯈꯠꯂꯛꯏ ꯇꯧꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯗꯣ ꯁꯤꯊ ꯅꯣꯛꯂꯒ ꯀꯔꯤ ꯇꯧꯔꯦ ꯁꯨꯁꯤꯜꯗ꯭ꯔꯣ ꯀꯥꯗꯨꯅ ꯆꯦꯟꯈꯠꯂꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯈꯪꯗ꯭ꯔꯦꯗ ꯃꯌꯥꯝ ꯑꯩ ꯌꯨꯝꯗ ꯕꯔꯕꯔ ꯍꯜꯂꯧꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯄꯔꯞ ꯍꯜꯂꯛꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯇꯝꯐꯥꯗ ꯉꯁꯤ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯇꯝꯈꯤꯕ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯇꯝꯐꯥꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯀꯣꯛꯊꯛꯇ ꯆꯟꯗꯨꯋꯥꯅ ꯀꯨꯞꯈꯤ ꯍꯥꯏꯕꯁꯦ ꯀꯅꯥꯁꯨ ꯈꯪꯍꯧꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯜꯗ꯭ꯔꯣ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯀꯔꯤꯅꯣ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯖꯤꯜꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤ ꯉꯁꯥꯏ ꯃꯥꯒꯤ ꯃꯀꯣꯛ ꯃꯊꯛꯇ ꯆꯟꯗꯨꯋꯥ ꯀꯨꯞꯁꯤꯜꯂꯛꯈꯤꯕꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛ ꯐꯥꯎꯕ ꯇꯧꯗꯕ ꯃꯈꯩ ꯋꯥꯈꯜ ꯑꯃꯇ ꯇꯥꯎꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯃꯥ ꯇꯝꯐꯥꯗ ꯋꯥꯐꯝ ꯑꯗꯣ ꯍꯥꯏꯗꯣꯛꯂꯝꯂꯕꯗꯤ ꯀꯔꯤꯅꯣ ꯈꯔꯁꯨ ꯇꯧꯔꯝꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ
ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯀꯩꯁꯨ ꯇꯧꯔꯛꯂꯣꯏꯗ꯭ꯔꯥ ꯑꯃꯗꯤ ꯀꯔꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯑꯗꯨꯃ ꯇꯧꯕꯁꯦ ꯐꯠꯇꯦ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅ ꯀꯌꯥ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯅꯤꯡꯊꯤꯕꯤꯅ ꯇꯥꯃꯣꯆꯧ ꯍꯣꯏ ꯀꯩ ꯉꯥꯡꯅꯣꯅꯦ ꯈꯪꯕꯨ ꯈꯪꯉꯤꯅꯦ ꯀꯩꯅꯣ ꯑꯁ ꯂꯣꯏꯔꯦꯍꯦ ꯏꯅꯝꯃꯩ ꯋꯥꯈꯜꯗ ꯃꯪꯉꯤꯔꯣ ꯍꯣꯏ ꯅꯠꯇꯦ ꯀꯩꯒꯤꯅꯣꯕ ꯅꯪ ꯂꯥꯛꯄꯕꯣ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯌꯦ ꯏꯃꯥꯅ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯒꯦ ꯆꯠꯂꯝꯃꯣ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯏꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯤꯕꯤ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯇꯨꯝꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯨꯝꯅ ꯈꯜꯂꯒ ꯁꯨꯁꯤꯜꯗ꯭ꯔꯣ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ ꯀꯩꯗꯧꯔꯒꯦꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯉꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯗ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯁꯨꯁꯤꯜꯗ꯭ꯔꯣꯗ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯀꯔꯤꯁꯨ ꯇꯧꯒꯦꯗ ꯏꯃꯥ ꯍꯥꯏꯗꯨꯅ ꯆꯥꯛ ꯑꯗꯣ ꯆꯥꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤ꯫ ꯑꯗꯨꯝꯅ ꯅꯤꯡꯊꯤꯕꯤ ꯁꯨꯁꯤꯜꯗ꯭ꯔꯣ ꯑꯃꯗꯤ ꯇꯝꯐꯥ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯆꯥꯛ ꯆꯥꯅꯅꯕꯒꯤꯗꯃꯛ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯨꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡ ꯊꯣꯡ ꯑꯗꯨꯗ ꯗꯣꯡ ꯗꯣꯡ ꯊꯤꯜꯂꯛꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯃꯤ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯊꯤꯜꯂꯝꯕꯗꯣ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯅ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯑꯣꯟꯊꯣꯛꯅ ꯃꯊꯪ ꯆꯥꯈꯤꯗ꯭ꯔ ꯄꯣꯠꯅꯤ ꯂꯛꯅꯒꯦꯗꯅ ꯇꯧꯔꯤꯕꯅꯤꯅ ꯃꯣꯏꯒꯤꯁꯦ ꯏꯃꯥ ꯑꯩ ꯌꯦꯡꯉꯨꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯨꯁꯤꯜꯗ꯭ꯔꯣ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯅꯤꯡ ꯊꯣꯡꯗꯣ ꯀꯦ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯀꯅꯥꯝꯇꯗꯤ ꯂꯩꯇꯦꯅꯤ ꯍꯣꯏ ꯅꯨꯃꯤꯗꯥꯡꯗꯕꯨ ꯑꯗꯨꯝ ꯂꯛꯅꯕ ꯍꯧꯅꯕ꯭ꯔꯣ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯃꯇꯣꯝꯇ ꯉꯥꯡꯂꯒ ꯁꯨꯁꯤꯜꯗ꯭ꯔꯣ ꯊꯣꯡ ꯑꯗꯣ ꯒꯝ ꯊꯤꯡꯖꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯊꯣꯡ ꯑꯗꯨꯅ ꯍꯦꯛ ꯊꯤꯡꯖꯤꯟꯈꯤꯕꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯁꯣꯝꯂꯣꯝꯗ ꯒꯨꯗ꯭ꯔꯨꯡ ꯒꯨꯗ꯭ꯔꯨꯡ ꯆꯦꯟꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯁꯨꯁꯤꯜꯗ꯭ꯔꯣ ꯑꯃꯨꯛ ꯍꯟꯅ ꯊꯣꯡ ꯑꯗꯣ ꯈꯪꯍꯥꯡ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯝꯅ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯁꯨꯁꯤꯜꯗ꯭ꯔꯣ ꯍꯨꯏ ꯍꯧꯗꯣꯡ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯝꯂꯒ ꯀꯅꯥꯝꯇ ꯂꯩꯍꯧꯗꯦꯗ ꯏꯃꯥ ꯆꯥꯛ ꯆꯥꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯥꯛ ꯆꯥꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯥꯡꯒꯣꯜꯂꯣꯝꯗ ꯍꯥꯏꯕꯗꯤ ꯁꯨꯃꯥꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯁꯨꯁꯤꯜꯗ꯭ꯔꯣ ꯂꯩꯇꯕ꯭ꯔꯣ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯑꯩ ꯑꯃꯨꯛ ꯀꯧꯔꯤꯁꯤꯅ ꯁꯨꯁꯤꯜꯗ꯭ꯔꯣꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯝꯐꯥ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯁꯨꯁꯤꯜꯗ꯭ꯔꯣꯗꯁꯨ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯅ ꯀꯅꯥ ꯀꯧꯒꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯑꯩꯈꯣꯏꯗꯤ ꯇꯥꯗꯦꯗ ꯏꯃꯥ ꯁꯨꯃꯥꯡꯗ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯕꯨ ꯇꯥꯗꯕ꯭ꯔꯣ ꯑꯁ ꯇꯥꯃꯣꯆꯧ ꯌꯥꯔꯁꯦ ꯈꯥꯏꯔꯒ ꯑꯃꯨꯛ ꯂꯩꯔꯅꯨ ꯆꯥꯛ ꯆꯥꯅꯕ ꯇꯧꯁꯤ ꯈꯥꯏꯕ ꯅꯠꯇꯦ ꯑꯩ ꯑꯃꯨꯛꯀ ꯊꯣꯛꯂꯛꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯄꯨꯛ ꯍꯧꯒꯠꯀꯦ ꯇꯧꯕꯗꯨꯗ ꯇꯝꯐꯥꯅ ꯍꯥꯏ ꯌꯥꯔꯦ ꯆꯠꯂꯨꯔꯅꯨ ꯑꯁꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯁꯨꯁꯤꯜꯗ꯭ꯔꯣꯁꯨ ꯍꯧꯒꯠꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯀꯧꯔꯝꯕ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯨꯁꯤꯜꯗ꯭ꯔꯣ ꯇꯝꯐꯥ ꯅꯤꯡꯊꯤꯕꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯆꯥꯛ ꯆꯥꯊꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯊꯣꯛꯂꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯂꯒ ꯁꯨꯁꯤꯜꯗ꯭ꯔꯣꯗꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯇꯝꯐꯥ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤ ꯆꯥꯛꯈꯨꯝ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯀꯔꯤꯅꯣ ꯍꯩꯅꯗꯕ ꯃꯅꯝ ꯑꯃ ꯅꯝꯈꯤ꯫ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯃꯅꯝꯁꯤ ꯉꯁꯥꯏ ꯑꯩꯅ ꯄꯣꯠꯂꯣꯏꯈꯤꯕꯗ ꯅꯝꯈꯤꯕ ꯃꯅꯝꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯅꯝꯃꯤꯁꯦ ꯁꯨꯃꯥꯏꯅ ꯏꯃꯨꯡꯗ ꯃꯅꯝ ꯅꯝꯊꯤꯕ ꯅꯝꯕꯁꯤ ꯇꯧꯍꯩꯗꯦ ꯍꯥꯏꯗꯨꯅꯗꯤ ꯍꯥꯏꯅꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯀꯔꯤ ꯀꯔꯤ ꯇꯧꯔꯛꯂꯕꯖꯥꯠꯅꯣ ꯉꯁꯥꯏ ꯑꯩꯒꯤ ꯏꯊꯛꯇ ꯆꯟꯗꯨꯋꯥ ꯎꯞꯁꯤꯜꯂꯛꯈꯤꯕꯅꯤ ꯃꯗꯨꯅꯒ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯦꯛ ꯐꯝꯊꯕꯒ ꯑꯃꯨꯛꯀꯁꯨ ꯁꯨꯁꯤꯜꯗ꯭ꯔꯣ ꯁꯨꯁꯤꯜꯗ꯭ꯔꯣ ꯂꯩꯇꯕ꯭ꯔꯅꯦ ꯑꯁꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯑꯣ ꯀꯅꯥꯅꯣ ꯀꯅꯥ ꯍꯪꯕꯅꯣ ꯑꯗꯨꯝꯅ ꯈꯨꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯁꯨꯃꯥꯡꯂꯣꯝꯗꯒꯤ ꯁꯨꯁꯤꯜꯗ꯭ꯔꯣ ꯂꯩꯔꯕꯗꯤ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯒꯦ ꯇꯧꯕꯅꯤꯁꯦ ꯃꯨꯔꯨꯡ ꯃꯨꯔꯨꯡ ꯁꯣꯟꯕꯗꯨ ꯇꯥꯕꯗ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯃꯄꯥꯟꯗ ꯃꯤ ꯂꯩꯕ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯀꯥꯗꯨꯗꯒꯤ ꯄꯔꯞ ꯄꯔꯞ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯀꯅꯥꯅꯣ ꯑꯩꯕꯨ ꯍꯧꯖꯤꯛꯇ ꯀꯧꯈꯤꯕꯗꯨꯕꯨ ꯀꯅꯥꯅꯣ ꯀꯅꯥꯝꯇꯁꯨ ꯂꯩꯇꯦꯅꯦ ꯃꯁꯤ ꯇꯝꯅꯔꯤꯕ ꯒꯥꯏꯗꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ
ꯑꯩ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯍꯧꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯃꯆꯟꯅꯨꯄꯤꯒꯗꯣ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯁꯨꯁꯤꯜꯗ꯭ꯔꯣ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ ꯃꯗꯨꯗ ꯇꯝꯐꯥꯅ ꯀꯩꯗꯧꯔꯤ ꯏꯕꯨꯡꯉꯣ ꯃꯄꯥꯟꯁꯤꯗ ꯅꯊꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯕ ꯇꯥꯃꯣꯆꯧ ꯀꯩꯗꯧꯔꯒꯦ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯕ ꯑꯩꯅ ꯑꯁꯨꯛ ꯀꯟꯅ ꯋꯥ ꯉꯥꯡꯂꯤꯕꯁꯤꯕꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕ꯭ꯔꯣ ꯅꯈꯣꯏꯁꯨ ꯇꯥꯍꯧꯔꯤꯅꯤꯗ ꯑꯩꯒꯤ ꯏꯃꯤꯡ ꯄꯜꯂꯒ ꯍꯧꯖꯤꯛꯇ ꯁꯨꯃꯥꯡꯗꯒꯤ ꯀꯧꯔꯛꯈꯤꯕꯗꯨꯕꯨ ꯑꯁ ꯌꯥꯔꯁꯦ ꯏꯕꯨꯡꯉꯣ ꯏꯃꯨꯡꯗ ꯆꯪꯅꯕ ꯇꯧꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯨꯁꯤꯜꯗ꯭ꯔꯣ ꯏꯃꯨꯡꯂꯣꯝꯗ ꯑꯗꯨꯃꯛ ꯆꯪꯉꯤ ꯇꯝꯐꯥꯅ ꯃꯇꯣꯝꯇ ꯈꯟꯖꯩ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯂꯥꯏ ꯇꯤꯜꯒ ꯑꯣꯛꯂꯔꯕꯖꯥꯠꯂꯅꯦ 이비엠아, 이마, ꯆꯪꯅꯕ ꯇꯧꯔꯁꯤꯂꯩ ꯅꯕꯨꯡꯁꯤ ꯉꯍꯥꯟ ꯃꯈꯩꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯂꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯤꯡꯊꯤꯕꯤꯁꯨ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯈꯣꯏꯁꯨ ꯇꯨꯝꯕ ꯆꯪꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯏ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯂꯩꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯊꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯄꯦꯗ꯭ꯔꯦꯛ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯍꯟꯗꯛꯇꯤ ꯁꯨꯁꯤꯜꯗ꯭ꯔꯣ ꯃꯇꯣꯝꯇ ꯇꯥꯗ꯭ꯔꯤ ꯇꯝꯐꯥ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤꯁꯨ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯤꯕꯤꯅ ꯏꯃꯥ ꯀꯅꯥꯅꯣ ꯁꯤꯕꯣ ꯀꯅꯥꯅꯣꯝꯃ ꯆꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯅ ꯍꯩꯔꯥ ꯍꯧꯗꯣꯡꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯀꯅꯥꯅꯣꯕ ꯃꯊꯛꯇ ꯆꯠꯂꯤꯁꯦ ꯌꯦꯔꯥ ꯍꯧꯗꯣꯡꯂ ꯍꯨꯏꯔ ꯒ꯭ꯌꯥꯟ ꯇꯥꯗꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯀꯅꯥ ꯌꯨꯝꯊꯛꯇ ꯆꯠꯄꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯣꯛꯂꯒ ꯌꯦꯡꯈꯠꯂꯛꯏ ꯑꯗꯨꯝꯅ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯨꯁꯤꯟ ꯃꯨꯅ ꯃꯃꯤ ꯑꯃ ꯋꯥꯡꯖꯤꯡ ꯋꯥꯡꯅ ꯄꯥꯗꯠ ꯄꯥꯅ ꯆꯠꯂꯤꯕꯗꯣ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯁꯨꯁꯤꯜꯗ꯭ꯔꯣ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯆꯨꯡꯈꯠꯇꯨꯅ ꯂꯥꯎꯕ꯭ꯔꯁꯨ ꯂꯥꯎꯗ ꯇꯨꯃꯤꯟꯅ ꯎꯌꯨꯡꯒꯨꯝꯅ ꯂꯦꯞꯂꯒ ꯃꯃꯤꯠꯇꯣ ꯆꯞ ꯆꯨꯡꯈꯠꯇꯨꯅ ꯃꯁꯥꯗꯣ ꯊꯛ ꯅꯤꯛꯇꯨꯅ ꯍꯨꯃꯥꯡ ꯑꯣꯔꯣ ꯇꯥꯗꯨꯅ ꯂꯦꯞꯂꯒ ꯂꯩ ꯑꯗꯨꯝꯅ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯃꯄꯥꯟꯗ ꯂꯩꯈꯤꯕ ꯑꯗꯨꯗ ꯇꯝꯐꯥ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤꯁꯨ ꯁꯨꯡꯆꯪ ꯆꯪꯉꯛꯇ꯭ꯔꯦ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯁꯨꯁꯤꯜꯗ꯭ꯔꯣꯗꯣ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯊꯛꯇ ꯃꯨꯟꯅ ꯌꯦꯡꯈꯠꯂꯒ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯆꯨꯡꯈꯠꯂꯒ ꯃꯁꯥ ꯑꯗꯨꯅ ꯊꯛ ꯅꯤꯛꯂꯒ ꯍꯨꯃꯥꯡ ꯀꯥꯔꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯇꯝꯐꯥ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤꯁꯨ ꯀꯔꯤ ꯂꯩꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯋꯥꯡꯖꯤꯡ ꯋꯥꯡꯅ ꯃꯩꯈꯨ ꯑꯃꯨꯕ ꯋꯪ ꯀꯥꯗꯨꯅ ꯄꯥꯔꯗꯤꯠ ꯄꯥꯕ ꯃꯨꯁꯤꯟ ꯃꯨꯕ ꯃꯃꯤ ꯑꯃ ꯍꯒꯠ ꯍꯟꯗꯥ ꯆꯠꯂꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯇꯝꯐꯥ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤ ꯍꯣ ꯏꯃꯥ ꯀꯔꯤꯅꯣꯃ ꯂꯩꯔꯦ ꯑꯁꯤꯗꯤ ꯍꯥꯏꯗꯨꯅ ꯁꯨꯁꯤꯜꯗ꯭ꯔꯣꯒꯤ ꯃꯈꯨꯟ ꯄꯥꯏꯗꯨꯅ ꯇꯝꯐꯥꯅ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯅꯤꯡꯊꯤꯕꯤꯁꯨ ꯀꯞ ꯂꯥꯎꯔꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯈꯣꯡꯂꯩ ꯊꯨꯅ ꯂꯣꯟꯁꯤꯟꯈꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯏꯃꯨꯡꯂꯣꯝꯗ ꯍꯦꯛ ꯆꯦꯟꯁꯤꯜꯂꯛꯄꯒ ꯁꯨꯁꯤꯜꯗ꯭ꯔꯣ ꯋꯥꯈꯜ ꯇꯥꯔꯛꯄꯒꯨꯝ ꯏꯃꯥ ꯑꯩ ꯀꯩꯗꯧꯈ꯭ꯔꯕꯒꯦ ꯏꯃꯥ ꯍꯥꯏ ꯍꯧꯖꯤꯛꯇꯅꯤ ꯅꯪꯅ ꯋꯥꯈꯜ ꯇꯥꯔꯛꯂꯤꯕꯁꯦ ꯅꯪꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯒ ꯎꯌꯨꯡꯒꯨꯝꯕ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯑꯩꯈꯣꯏ ꯄꯥꯈꯠꯂꯨꯔꯕꯅꯤꯅꯦ ꯏꯃꯥ ꯑꯩꯅ ꯌꯨꯝꯒꯤ ꯌꯨꯝꯊꯛꯇ ꯌꯦꯡꯈꯠꯄ ꯃꯇꯝꯗ ꯃꯨꯁꯤꯟ ꯃꯨꯕ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯕ ꯑꯃ ꯆꯠꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨꯃꯛꯅꯤ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤꯁꯨ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯅꯤꯡꯊꯤꯕꯤꯗꯨ ꯁꯨꯠ ꯀꯞꯈꯠꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯤ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯤꯡꯊꯤꯕꯤꯅ ꯀꯔꯤꯅꯣꯃ ꯑꯩꯈꯣꯏꯅ ꯎꯈꯤꯕꯗꯣ ꯌꯥꯝꯅ ꯀꯤꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯃꯗꯤ ꯃꯕꯨꯡꯗ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯅ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ ꯏꯆꯥꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯗꯤ ꯅꯕꯨꯡꯒ ꯑꯩꯈꯣꯏ ꯂꯩꯔꯤꯉꯩꯗ ꯏꯆꯥꯕꯨ ꯀꯅꯥꯅ ꯂꯥꯛꯆꯒꯗꯧꯔꯤꯕꯅꯣ ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯏꯃꯥ ꯑꯩꯁꯤ ꯉꯁꯥꯏꯗꯨ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯑꯃ ꯂꯩꯇꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯂꯣꯏꯕ ꯆꯠꯄꯗ ꯃꯈꯣꯏꯒꯤ ꯆꯟꯗꯋꯥꯗꯨ ꯇꯠꯂꯒ ꯑꯩꯉꯣꯟꯗ ꯇꯥꯁꯤꯜꯂꯛꯈꯤ ꯏꯃꯥ ꯑꯗꯨꯒꯤꯔ ꯈꯪꯗꯦ ꯏꯃꯥ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯉꯁꯥꯏꯅ ꯃꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗꯕꯔꯕ ꯅꯪꯕꯨ ꯍꯜꯂꯛꯄꯒ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯃꯗꯨ ꯀꯅꯥꯅꯣ ꯍꯪꯒꯅꯤꯗꯅ ꯃꯗꯨꯕꯨ ꯇꯧꯍꯩꯕ ꯊꯕꯛꯂ ꯍꯥꯏꯕꯅꯤꯗ ꯏꯃꯥ ꯇꯧꯕꯒꯤꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯑꯃ ꯌꯥꯎꯕꯗꯣ ꯑꯗꯨ ꯃꯣꯏꯅ ꯐꯠꯇꯦ ꯃꯅꯨꯡꯗ ꯂꯪꯁꯤꯟꯈ꯭ꯔꯣꯅ ꯍꯥꯏꯕꯗꯨꯗ ꯃꯅꯨꯡꯗ ꯂꯪꯁꯤꯜꯂꯒ ꯃꯩꯕꯨꯗꯤ ꯊꯥꯗꯣꯛꯈ꯭ꯔꯦ ꯏꯃꯥ ꯍꯥꯏ ꯃꯩ ꯊꯥꯗꯣꯛꯄꯗꯨꯅ ꯀꯣꯛꯄ ꯌꯥꯔꯣꯏꯅꯦ ꯀꯔꯤꯅꯣꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯂꯒꯅꯤ ꯎꯠꯊꯣꯛꯅ ꯃꯊꯣꯡ ꯆꯥꯗꯦꯗ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯁꯨꯁꯤꯜꯗ꯭ꯔꯣꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯒꯨꯗ꯭ꯔꯨꯝ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯦꯟꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯏꯃꯥ ꯃꯅꯤꯡꯂꯣꯝꯗꯁꯨ ꯇꯧꯔꯛꯄ ꯃꯥꯜꯂꯦ ꯀꯝꯗꯧꯁꯤꯒꯦ
ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯝꯐꯥꯅ ꯑꯩꯁꯨ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ ꯅꯪꯁꯦ ꯃꯊꯣꯡ ꯌꯥꯝꯅ ꯆꯥꯗꯦ ꯉꯁꯥꯏꯅ ꯍꯥꯏꯍꯧꯕ ꯌꯥꯗ꯭ꯔꯥ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯁꯨꯁꯤꯜꯗ꯭ꯔꯣꯗ ꯃꯃꯥꯅ ꯉꯥꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯤꯕꯤꯅ ꯑꯩꯈꯣꯏꯒꯤ ꯇꯥꯆꯧꯁꯦ ꯉꯁꯥꯏꯅ ꯍꯥꯏꯔꯝꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅꯁꯨ ꯋꯥ ꯉꯥꯡꯂꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯥꯝꯅ ꯀꯤꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯗ ꯗꯪ ꯗꯪ ꯊꯤꯜꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯀꯅꯥꯅꯣꯅꯦ ꯍꯦ ꯍꯥꯏꯗꯨꯅ ꯂꯥꯎꯈꯤ ꯑꯗꯨꯒ ꯁꯨꯁꯤꯜꯗ꯭ꯔꯣꯁꯨ ꯍꯥꯏ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯈꯤ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯂꯥꯎꯔꯕꯁꯨ ꯃꯃꯥꯡꯊꯣꯡ ꯑꯗꯨꯗ ꯗꯪ ꯊꯤꯟꯕ ꯑꯗꯨꯗꯤ ꯂꯦꯞꯇꯦ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯃꯁꯦ ꯃꯣꯏꯒꯤ ꯇꯝꯅꯕ ꯍꯥꯏꯕꯗꯨ ꯃꯥꯜꯂꯤ ꯏꯃꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯡ ꯑꯗꯣꯝꯗ ꯆꯠꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯅ ꯆꯠꯇꯅꯕꯒꯤꯗꯃꯛꯇ ꯈꯥꯝꯂꯤ ꯑꯗꯨꯕꯨ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯊꯧꯅꯥ ꯐꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯨꯕ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯈꯪꯗꯕ ꯃꯨꯁꯤꯟ ꯃꯨꯅ ꯀꯥꯊꯦꯛꯅꯕ ꯃꯔꯨ ꯏꯀꯣꯛ ꯀꯣꯛꯄ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯑꯣꯏ ꯑꯃ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯆꯕꯤꯠ ꯂꯥꯎꯕ ꯃꯈꯩ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯁꯨꯁꯤꯜꯗ꯭ꯔꯣ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯒ ꯃꯅꯤꯡ ꯍꯟꯗꯣꯛꯇꯨꯅ ꯆꯣꯡꯊꯣꯛꯇꯨꯅ ꯇꯨꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯃꯨꯛ ꯅꯣꯡꯈꯠꯂꯛꯄꯗꯗꯤ ꯂꯩꯔꯝꯈꯤꯗꯦ ꯎꯍꯥꯡ ꯍꯥꯡꯂꯕ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯁꯨꯁꯤꯜꯗ꯭ꯔꯣ ꯉꯥꯏꯍꯥꯛ ꯆꯤꯡꯅꯝꯂꯒ ꯄꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯤ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯇꯝꯐꯥ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯔꯤ ꯇꯧꯔꯦ ꯑꯩꯈꯣꯏꯅ ꯆꯠꯂꯨꯅꯣ ꯍꯥꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯨꯁꯤꯜꯗ꯭ꯔꯣꯗ ꯆꯩꯔꯤ ꯁꯨꯁꯤꯜꯗ꯭ꯔꯣ ꯍꯣꯏ ꯃꯩ ꯍꯥꯏꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯍꯥꯛ ꯑꯗꯣ ꯃꯃꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤꯕꯨ ꯄꯨꯔꯗꯨꯅ ꯄꯔꯞ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯑꯁꯣꯝꯗ ꯁꯨꯃꯥꯡꯂꯣꯝꯗꯒꯤ ꯁꯨꯁꯤꯜꯗ꯭ꯔꯣ ꯂꯥꯎꯅꯦ ꯅꯪꯕꯣ ꯂꯥꯎꯅꯦ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯇꯝꯐꯥ ꯅꯤꯡꯊꯤꯕꯤ ꯁꯨꯁꯤꯜꯗ꯭ꯔꯣ ꯃꯈꯣꯏꯁꯤꯡꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯤ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯁꯦ ꯃꯤꯒꯤꯗꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯃꯒ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯅꯔꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯜꯗ꯭ꯔꯣ ꯇꯝꯐꯥ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯩꯔꯤꯕ ꯁꯨꯁꯤꯜꯗ꯭ꯔꯣꯒꯤ ꯀꯥ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯆꯦ ꯆꯥꯡ ꯍꯦꯛ ꯌꯦꯡꯕꯗ ꯐꯝꯂꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯤꯡꯕꯒꯨꯝ ꯒꯔ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯤꯡꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯨꯁꯤꯜꯗ꯭ꯔꯣ ꯑꯃꯗꯤ ꯇꯝꯐꯥ ꯑꯗꯨꯒ ꯅꯤꯡꯊꯤꯕꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯏꯃꯥ ꯍꯥꯏꯗꯨꯅ ꯆꯣꯡꯊꯣꯛꯂꯒ ꯆꯧꯀ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯐꯅꯌꯥꯝ ꯁꯥꯡꯅ ꯆꯦꯟꯊꯣꯛꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯆꯧꯀ꯭ꯔꯤ ꯑꯗꯣ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯄꯥꯏꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯆꯧꯀ꯭ꯔꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯏꯟꯊꯨꯕꯒꯨꯝ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯏꯟꯊꯨꯈꯤ ꯆꯧꯀꯤ ꯑꯗꯨꯅ ꯃꯈꯣꯜ ꯍꯧꯅ ꯂꯩꯃꯥꯏꯗ ꯇꯨꯈꯤꯕ ꯑꯗꯨꯗ ꯁꯨꯁꯤꯜꯗ꯭ꯔꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯁꯣꯛꯀꯦ ꯇꯧꯔꯝꯕ ꯃꯈꯨꯠ ꯑꯗꯣ ꯇꯥꯁꯜꯂꯒ ꯈꯪꯗꯨꯅ ꯆꯣꯡꯊꯣꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯅꯤꯡꯊꯤꯕꯤꯗꯤ ꯍꯦꯟꯅ ꯀꯞꯈꯠꯂꯛꯂꯤ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯕꯗꯒꯤ ꯑꯅꯥ ꯂꯣꯏꯔꯕꯅꯤ ꯃꯁꯥꯗꯣ ꯀꯤꯃꯟꯈꯤꯕꯅ ꯅꯤꯛꯄꯅꯁꯨ ꯂꯣꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯅ ꯁꯨꯁꯤꯜꯗ꯭ꯔꯣꯗ ꯏꯕꯨꯡꯉꯣ ꯀꯔꯝ ꯇꯧꯅꯤ ꯑꯍꯤꯡ ꯑꯁꯤꯃꯗꯤ ꯑꯩꯈꯣꯏ ꯋꯥꯅ ꯂꯦꯟꯕ ꯇꯥꯔꯦꯗꯀꯣ ꯍꯥꯏꯗꯨꯅ ꯁꯨꯁꯤꯜꯗ꯭ꯔꯣꯗ ꯃꯃꯥ ꯇꯝꯐꯥꯅ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯨꯁꯤꯜꯗ꯭ꯔꯣꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯏꯃꯥ ꯑꯩꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯉꯁꯥꯏ ꯍꯜꯂꯛꯄꯒ ꯏꯃꯥꯗ ꯍꯥꯏꯍꯧꯒꯗꯕꯁꯨ ꯑꯩꯁꯨ ꯃꯔꯥꯡ ꯇꯧꯕꯒ ꯀꯔꯤꯁꯨ ꯇꯧꯔꯛꯂꯣꯏꯗ꯭ꯔꯥ ꯈꯟꯗꯨꯅ ꯍꯥꯏꯔꯨꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯃꯃꯥꯗ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯤꯕꯤ ꯀꯞꯄ ꯌꯥꯕ ꯀꯞꯂꯝꯂꯕꯒꯤ ꯇꯨꯡꯗ ꯁꯨꯁꯤꯜꯗ꯭ꯔꯣ ꯑꯃꯗꯤ ꯃꯃꯥꯗ ꯋꯥꯟꯁꯤꯟꯗꯨꯅ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ ꯁꯨꯃꯥꯏꯅ ꯇꯧꯔꯕꯗꯤ ꯑꯩ ꯅꯣꯡꯉꯥꯟꯕꯗ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯇꯝꯐꯥ ꯇꯧꯐꯝ ꯈꯪꯗꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯝꯕꯗꯒꯤ ꯃꯃꯥꯅ ꯀꯩꯅꯣꯝꯃꯗꯤ ꯂꯩꯔꯤꯍꯦ ꯑꯗꯨꯝꯅ ꯇꯧꯔꯒ ꯐꯕ ꯌꯦꯡꯁꯤ ꯀꯔꯤꯅꯣ ꯏꯃꯥ ꯀꯔꯤ ꯇꯧꯁꯤ ꯍꯥꯏꯅꯣ ꯀꯩꯅꯣ ꯏꯃꯥ ꯍꯥꯏ ꯑꯇꯩ ꯅꯠꯇꯦꯅꯦꯍꯦ ꯑꯩꯈꯣꯏꯒꯤ ꯈꯨꯖꯨ ꯂꯩꯈꯥꯝ ꯂꯩꯗꯅ ꯃꯗꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯂꯒ ꯐꯕ꯭ꯔꯥ ꯌꯦꯡꯁꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯤꯕꯤ ꯑꯃꯗꯤ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯍꯧꯖꯤꯛꯃꯛ ꯌꯦꯡꯂꯁꯤ ꯃꯗꯣ ꯁꯣꯏꯗꯅ ꯀꯥꯟꯅꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯕꯗꯒꯤ ꯁꯨꯁꯤꯜꯗ꯭ꯔꯣ ꯇꯝꯐꯥ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯥꯛꯁꯪꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯆꯥꯛꯁꯪꯒꯤ ꯅꯥꯀꯟꯗ ꯊꯦꯠꯂꯤꯕ ꯀꯣꯠ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯣ ꯄꯔꯞ ꯂꯧꯅꯕꯒꯤꯗꯃꯛ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯆꯥꯛꯁꯪ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯥꯛꯁꯪꯒꯤ ꯊꯣꯡ ꯑꯗꯨꯗꯒꯤ ꯇꯨꯕꯠ ꯁꯝꯂꯒ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯁꯨꯁꯤꯜꯗ꯭ꯔꯣ ꯑꯃꯗꯤ ꯇꯝꯐꯥ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯈꯠꯈꯤꯕꯗ ꯃꯁꯥ ꯈꯪꯍꯧꯗꯦ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯀꯤꯅ ꯆꯪꯁꯤꯜꯂꯛꯂꯒ ꯊꯣꯡꯗꯒꯤ ꯆꯦꯞꯊꯔꯒ ꯅꯥꯛ ꯌꯦꯠ ꯇꯨꯡ ꯃꯥꯡ ꯀꯣꯏꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯌꯦꯡꯂꯝꯂꯕꯒꯤ ꯇꯨꯡꯗ ꯊꯣꯡ ꯑꯗꯨꯗ
मखों कांसिल्लक्लगा चाखोम अदुगी नाकंद यालिबा खुजुलखा मदो तांफाना लौथरी अदुगा तांफा अमदे निंथिबिना तौदुना खुजुलखा मदो सुखली असुमना सुखलबगी तुंगदा खुजुलखा मदुना युम अदुगी अकोइबदा लोइनमक ओकथोकली हाइबदी युमगी मपानदा थोक्तबिदा युमगी मनुंग अदुदा लानिंगथौ सना महिगी काली जौहंदबिदा मखोइगी कासिंग अदुदा चंगदुना लोइनमक ओकथोकली अदुगा मखुना लैगदौरिबा सुसिलद्रोगी का अदुदसु खुजुलखाम ओकथोकलगा काचिल अमदा थामली आदमना तौबदगिदी हौजिक्ति मखा ताना करीमता तौरखिद्री मतम अदुदा सुसिलद्रोना ओ खरा हेक फैदा इमा अदुदी अखोइ हौजिक कैदौगनी असोमना हारकपदुदा तांफाना हौजिक्ति अखोइ नोंगानबा गायबा ताबनी नोंग हेक ngalakpaga अखोइगे लेकाइगी आमाइबा याइंदेमदो कौरुगे हाइदुना ममाना हाइरी असुमना मखोइसिंगदो वारी सानरबा मतुंगता हौजिक्ति नोंगानबा गाइदुना लैख्रै मतमदि असम हौखिबना नोंगसु तम तमना गानथोरक्ली मतम अदुदा सुसिलद्रोगी ममा तांफाना आमाइबा याइंदेमदो अमुक्ता कौरुखिगे हाइरमलगा नोंगालकपा अदुदा माइ ममित काबक काबक ताथोकलगा मचिन मया सिंगथोकलगा आमाइबदो कौरुनबगिदमक्ता चेनख्रै मदुकी मतुंग नेहाक लैरगा आमाइबगी मयुम जौरबदा आमाइबा अदुदा थोकिबा पुनमक लोइनमक तमली वफम अदु ताबदा आमाइबा अदुना इबुंगो अदुना मीगी चंदवा अदु मथक्ता कुपसिलक्लबा फावदा महाकना मनुंग मतम चाना यिनथुकलु होदबदगी थोलिबा थौदोकनी अदुबु फरे फरे हौजिक्ति अइने खंगलबनिना अइने सोयदना ताइनरगनिको असुमना हाइरगा महाकना चंगदबा पोलम चेरम खरा हारक्लबगी तुंगदा हौजिक्ति सुसिलद्रोगी ममा तांफादो मयुम लोमदा हलक्लै नुमित अदुगी नुमिदांग वाइरमनी सुसिलद्रोगी युम अदुदा आमाइबा अदु लाक्लगा लाइटिन खोइरमनबगिदमक्ता सेम साखी मतौ असुमना तौदुना आमाइबा अदुना सुसिलद्रोगी इमुंगा तौरिबसिंग अदु फरनबा मति सुसिलद्रोगी मनाक्ता नैदुना लैरिबा थवाइ मिरेल अदो आमाइबा अदुना तौदुना तांथोकनबा यामना कन्ना होनखी अदुमना यामना कन्ना होनबबदगी हौजिक्ति पुफा फख्रै आमाइबा अदुना सुसिलद्रोदा इबुंगो अदुगुम्बा थोखनिंगदबा थौदोकका थोकलबदी आमाइबा आमाइबी तानरे हायरगा इमा पाबुंगता हायोकलबगी तुंगदा नखोइना तौरिबा थबक अदुगी लाइटिन खुरमदना खोतना फरनबा होनगदबनिको मदु नतदना नखोइना लोसनना सुम थमलबदी नखोइगी थवाइ फावबा मांग यागदोरिबनी फरे फरे अदुदी अय अमुक चटलगे अदुगा वाफम अमना नखोइगी इमुंग असे अचौ अचौबदा सा खरा तागदबा लैरी मदुना नखोइ चेक्सलुको याइबा मखैदी मिसी मिना याउदनबगिदमक्ता असाव पुनमक फाथबा मरु वैगनिको अदुमना हारमलगा आमाइबा दो चटख्री आमाइबा अदुना चटखिबदो सुसिलद्रो तांफा अमदि निथिबी मखोइ सिंगसु येंगदुना लेहौखी असोमदना चटख्रिबा आमाइबा याइंदेमदो महाना मयुमलोमदा चटना मतोमता सोनजै तांफागी इमुंगदुदा तौरिबा थबक्तो करिनो लाइखिद्रबा हल्लदुगी थवाइ मेरेल लैबदा नतना कनागुम्बा मियु यमगे थवाइ मेरेल सु लैबदौना तौई मीगी पोसेमसु लेहौरिने तौरिसे नुवाइरक्त्रकान्दा अमुक लाक्लसनु अइना हाइरमगदबदसु काउदुना हाइरमद्रे तौरिसि मखोइ मचिन मनाव अनिगा तांफागा मोय अहुमदनि लैरिबा फख्रबा इमुंगनि हयेंदु ngahaktang chatlaga haibirutabadi yararoi मखोइगी इमुंगदा नुपी अमगी थवाइ लैरिबदुना कमदौरिबजानो अदुमना खल्लगा सुसिलद्रोगी मयुमदा लायेंग बलाक्लंबा आमाइबा याइंदेमदो मयुम जौनबा अदुमक चटख्रै नुमित अदुगी नुमिदांगनि सुसिलद्रो तांफा अमदि निंथिबी मखोइ अहुमबदो निंगाइदना तुमनबगिदमक्ता होनरी ngasiदी कैसु तौरक्लरोइ खल्लदुना अदुमना मखोइसिंग अदो हेक तुमथनखिबगा युम अदुगी सुमांग अदुता कनागुम्बा नुपीगी थवाइ मिरेलगुम्बा मा अमुबा ममी अमा हंगत हंदा चतुना लैरिबदो सुसिलद्रोगी ममंगदा फाउखी मदु उबदा सुसिलद्रो तुमलंबदगी पुखकुलक्ले अदुगा करिनो हौजिकी मंगदबो अइखोइगी सुमांगदा मसक खंगदबो नुपी अमा हंगत हंदा चतुना लैरिने अदुमना खल्लगा लैरिङै मांगोलदा नुपी अमा सुट सुट कप्पगी मखोल अमा तारक्ले
ꯁꯣꯁꯤꯌꯦꯜ ꯗ꯭ꯔꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯪꯒ ꯊꯣꯛꯄꯗꯣ ꯊꯩꯕꯨꯡꯒ ꯊꯣꯛꯂꯔꯒꯗ꯭ꯔꯥ ꯈꯜꯂꯗꯨꯅ ꯑꯗꯨꯒ ꯃꯊꯃꯣꯏꯗ ꯃꯇꯣꯝꯇꯁꯨ ꯁꯣꯟꯖꯩ ꯉꯍꯥꯟ ꯃꯈꯩꯗꯤ ꯀꯩꯁꯨ ꯇꯧꯔꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯃꯨꯛ ꯍꯧꯔꯛꯂꯤ ꯉꯔꯥꯡ ꯑꯩꯅ ꯆꯟꯗꯨꯋꯥ ꯇꯥꯁꯜꯂꯛꯄꯗꯨ ꯏꯃꯥꯗ ꯍꯥꯏꯗꯣꯛꯍꯧꯗꯕꯗꯒꯤ ꯂꯥꯏ ꯇꯤꯟ ꯃꯇꯝ ꯆꯥꯅ ꯈꯣꯏꯔꯝꯗꯕꯗꯒꯤ ꯂꯥꯏ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯀꯌꯥ ꯊꯤꯅ ꯑꯣꯠꯈꯤꯕ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯍꯟꯈꯤꯗꯕꯅꯤ ꯃꯗꯨꯗꯣ ꯉꯁꯤ ꯂꯥꯏ ꯈꯣꯏꯔꯝꯕꯗꯒꯤ ꯆꯠꯈ꯭ꯔꯦ ꯐꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯁꯤꯗꯤ ꯐꯠꯂꯝꯗ꯭ꯔꯤꯗꯅ ꯑꯗꯨꯕꯨ ꯇꯧꯒꯗꯕꯨ ꯍꯧꯖꯤꯛ ꯀꯞꯄꯤꯕꯁꯤꯗꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯊꯃꯣꯏꯗ ꯆꯤꯡꯅꯕ ꯄꯣꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯁꯣꯁꯤꯌꯦꯜ ꯗ꯭ꯔꯣꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯂꯨꯔꯒꯦ ꯂꯥꯏ ꯈꯣꯏꯔꯝꯈ꯭ꯔꯕꯅꯤꯅ ꯀꯩꯁꯨ ꯇꯧꯐꯝꯗꯤ ꯊꯣꯛꯇꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄꯗꯗꯤ ꯃꯪꯒꯣꯜ ꯀꯥꯆꯤꯜ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯃꯃꯥꯏ ꯑꯗꯨꯅ ꯐꯛꯂꯥꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯁꯨꯠ ꯁꯨꯠ ꯀꯞꯄꯤꯕꯗꯣ ꯎꯈꯤ ꯁꯣꯁꯤꯌꯦꯜ ꯗ꯭ꯔꯣꯅ ꯑꯩ ꯀꯔꯤꯅꯣꯅꯦ ꯀꯅꯥꯅꯣ ꯅꯪꯕꯣ ꯃꯪꯒꯣꯜ ꯀꯥꯆꯤꯜ ꯑꯗꯨꯗ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤꯗꯨꯗ ꯀꯞꯇꯨꯅ ꯂꯩꯔꯤꯕꯅꯣ ꯍꯩ ꯀꯅꯥꯅꯣ ꯅꯪꯕꯣ ꯍꯟꯅ ꯍꯟꯅ ꯍꯪꯂꯕꯁꯨ ꯀꯞꯄꯗꯤ ꯂꯦꯞꯇꯦ ꯃꯃꯥꯏꯗꯤ ꯁꯨꯡꯂꯩ ꯂꯩꯊꯣꯔꯛꯇꯦ ꯇꯝꯐꯥ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤꯁꯨ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯀꯩꯗꯧꯔꯤ ꯏꯕꯨꯡꯉꯣ ꯍꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯣꯁꯤꯌꯦꯜ ꯗ꯭ꯔꯣꯅ ꯃꯃꯥ ꯍꯣꯏꯗ ꯃꯃꯥꯏ ꯑꯗꯣ ꯁꯛ ꯂꯩꯊꯣꯔꯛꯂꯒ ꯏꯃꯥ ꯁꯤꯒꯤ ꯅꯨꯄꯤꯁꯤ ꯑꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯇ ꯁꯤꯗ ꯏꯃꯥ ꯅꯨꯄꯤ ꯑꯃ ꯀꯞꯄꯒ ꯂꯩꯔꯝꯃꯤ ꯑꯩꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯂꯤꯕꯅꯤ ꯏꯃꯥ ꯍꯣꯏ ꯂꯥꯛꯄꯗꯨꯗ ꯃꯍꯥꯛ ꯑꯃꯨꯛ ꯆꯠꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯝꯐꯥ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜ ꯗ꯭ꯔꯣꯗ ꯏꯕꯨꯡꯉꯣ ꯌꯥꯔꯦ ꯌꯥꯔꯦ ꯏꯃꯨꯡꯗ ꯆꯪꯂꯁꯤꯜꯂꯛꯑꯣ ꯏꯃꯥ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯅꯨꯄꯤ ꯑꯃ ꯍꯥꯏꯃ ꯑꯗꯨ ꯌꯥꯔꯦ ꯍꯥꯏꯕ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯆꯪꯉꯁꯤꯜꯂꯛꯑꯣ ꯑꯁ ꯏꯃꯥ ꯑꯁꯤꯗꯤꯕ ꯏꯃꯥ ꯍꯣꯏꯅ ꯈꯜꯂꯤꯕꯕꯨ ꯑꯩꯅ ꯉꯥꯡꯂꯤꯕꯁꯤ ꯑꯉꯥꯎ ꯑꯐꯩꯅ ꯉꯥꯡꯕꯗꯧꯅ ꯈꯜꯂꯕ꯭ꯔꯥ ꯀꯩꯅꯣ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯡꯊꯤꯕꯤꯅ ꯑꯁ ꯇꯥꯃꯣꯆꯧ ꯆꯪꯉꯁꯤꯜꯂꯛꯑꯣ ꯍꯥꯏꯕ ꯐꯔꯦ ꯐꯔꯦ ꯅꯣꯏꯅꯅꯦ ꯊꯥꯖꯗ꯭ꯔꯕꯅꯤꯅꯅꯦ ꯑꯩ ꯆꯪꯉꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯣꯁꯤꯌꯦꯜ ꯗ꯭ꯔꯣ ꯏꯃꯨꯡ ꯂꯣꯝꯗ ꯌꯥꯝꯅ ꯁꯥꯎꯅ ꯄꯔꯞ ꯄꯔꯞ ꯆꯪꯈꯤ ꯇꯝꯐꯥ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤꯁꯨ ꯑꯀꯣꯏꯕꯗꯣ ꯍꯥꯏꯔꯞ ꯆꯤꯡꯉꯝꯂꯒ ꯏꯃꯨꯡ ꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯪꯉꯛꯂꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯁꯤꯌꯦꯜ ꯗ꯭ꯔꯣꯅ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯩꯅ ꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯔꯒ ꯃꯣꯏꯅ ꯊꯥꯖꯗꯕ꯭ꯔꯥ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯑꯩꯁꯦ ꯑꯉꯥꯎꯕꯗꯧꯅ ꯎꯔꯦ ꯑꯗꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯗꯨꯗ ꯇꯝꯐꯥ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯅꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯕꯣ ꯑꯁ ꯏꯃꯥ ꯑꯩꯅ ꯍꯥꯏꯕꯁꯤ ꯅꯣꯏ ꯊꯥꯖꯗꯕ ꯅꯠꯇ꯭ꯔꯣ ꯌꯦꯡꯉꯨꯇꯨ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯃꯇꯨꯡꯗ ꯂꯦꯞꯂꯤꯕꯗꯨꯕꯨ ꯅꯨꯄꯤ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯥꯅ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯃꯥ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯝꯐꯥ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤ ꯇꯨꯡꯂꯣꯝꯗ ꯌꯥꯝꯅ ꯀꯤꯅ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯉꯔꯥꯡꯇꯅꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯂꯥꯎ ꯈꯣꯡꯕ ꯇꯧꯔꯝꯕꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯁꯣꯁꯤꯌꯦꯜ ꯗ꯭ꯔꯣꯅ ꯃꯈꯣꯏꯗ ꯑꯣꯏꯅ ꯂꯥꯏ ꯁꯥꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯤꯕꯤꯅ ꯇꯥꯃꯣꯆꯧ ꯃꯇꯥꯡ ꯆꯥꯗꯅ ꯐꯥꯒꯤ ꯇꯧꯔꯛꯀꯅꯨꯀꯣ ꯑꯩ ꯀꯤꯔꯤꯉꯩꯁꯤꯗ ꯍꯩ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯦꯡꯕꯅꯤꯅꯦ ꯌꯦꯡꯉꯨ ꯅꯈꯣꯏꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯃ ꯃꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯂꯦꯞꯂꯤꯕꯗꯨ ꯅꯈꯣꯏꯗꯤ ꯎꯔꯝꯃꯣꯏꯅꯦ ꯏꯕꯦꯝꯃꯔ ꯏꯆꯦꯔ ꯅꯠꯇꯦ ꯀꯔꯤ ꯍꯥꯏꯒꯦ ꯅꯪꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯆꯪꯁꯤꯕꯣ ꯑꯗꯨꯝꯅ ꯁꯣꯁꯤꯌꯦꯜ ꯗ꯭ꯔꯣꯅ ꯃꯔꯣꯟ ꯏꯐꯥꯏ ꯐꯥꯏꯔꯗꯨꯅ ꯋꯥ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯇꯝꯐꯥ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤ ꯁꯣꯁꯤꯌꯦꯜ ꯗ꯭ꯔꯣꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯗꯨꯒ ꯏꯕꯨꯡꯉꯣ ꯋꯥꯈꯟꯗꯣ ꯑꯃꯨꯛꯀ ꯇꯥꯎꯅꯦ ꯅꯪꯕꯣ ꯍꯥꯏ ꯏꯕꯦꯝꯃ ꯆꯠꯂꯨ ꯈꯨꯖꯨ ꯂꯩꯈꯥꯝꯗꯣ ꯑꯃꯨꯛꯀ ꯊꯥꯗꯣꯛꯅꯕ ꯇꯧꯁꯤ ꯑꯃꯥꯏꯕꯅ ꯉꯁꯥꯏꯁꯨ ꯈꯨꯖꯨ ꯂꯩꯈꯥꯝꯗꯣ ꯅꯨꯃꯤꯗꯥꯡꯒ ꯊꯥꯗꯣꯛꯑꯣꯗꯅ ꯍꯥꯏꯔꯝꯕꯅꯤ ꯏꯃꯥꯗꯤ ꯏꯀꯥꯎ ꯀꯥꯎꯔꯦꯗꯅ ꯑꯁ ꯏꯃꯥꯁꯤꯗꯤ ꯑꯗꯨꯅ ꯀꯥꯎꯒꯟꯈ꯭ꯔ ꯄꯣꯠꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯤꯡꯊꯤꯕꯤꯅ ꯆꯥꯛꯁꯪꯂꯣꯝꯗ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯣ ꯂꯧꯕ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯠ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯆꯠꯈꯤꯒꯦ ꯇꯧꯕ ꯃꯇꯝꯗ ꯁꯣꯁꯤꯌꯦꯜ ꯗ꯭ꯔꯣꯅ ꯍꯣꯏ ꯃꯤ ꯊꯦꯡꯖꯤꯟꯅꯤꯅꯦ ꯃꯤꯉꯣꯟꯗꯕꯨ ꯑꯗꯨꯃꯥꯏꯅ ꯊꯦꯡꯖꯤꯟꯒꯦ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ ꯊꯦꯡꯖꯤꯟꯅꯔꯝꯃꯗꯤ ꯌꯨꯡ ꯇꯨꯁꯜꯂꯣꯏꯗ꯭ꯔꯣ ꯅꯤꯡꯊꯤꯕꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯇꯁꯦꯡꯅ ꯃꯍꯥꯛ ꯀꯤꯔꯛꯂꯗꯨꯅ ꯑꯁ ꯏꯃꯥ ꯑꯩꯈꯣꯏꯅꯤ ꯑꯣꯏꯅ ꯆꯠꯂꯨꯔꯁꯤꯕ ꯃꯁꯤꯗꯤ ꯂꯥꯛꯑꯣ ꯍꯥꯏ ꯏꯕꯨꯡꯉꯣ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯪ ꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨꯀꯣ ꯆꯠꯊꯣꯛꯑꯝꯒꯅꯨ ꯆꯠꯊꯣꯛꯑꯣꯏ ꯏꯕꯦꯝꯃ ꯁꯤꯜꯂꯥꯎ ꯐꯤꯗ ꯐꯝꯃꯨ ꯂꯥꯎꯁꯦ ꯑꯁꯣꯝꯅ ꯃꯇꯣꯝꯇ ꯉꯥꯡꯗꯨꯅ ꯂꯩꯍꯧꯔꯤ ꯇꯝꯐꯥ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤ ꯄꯔꯞ ꯄꯔꯞ ꯆꯥꯛꯁꯪꯂꯣꯝꯗ ꯂꯥꯛꯂꯒ ꯈꯨꯖꯨ ꯂꯩꯈꯥꯝ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯨ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯁꯣꯁꯤꯌꯦꯜ ꯗ꯭ꯔꯣꯅ ꯂꯩꯍꯧꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯁꯣꯁꯤꯌꯦꯜ ꯗ꯭ꯔꯣꯗꯣ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯩꯔꯝꯗ꯭ꯔꯤ ꯇꯝꯐꯥ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ
ꯃꯁꯤꯗꯒꯤꯗꯤ ꯇꯝꯐꯥ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤꯅ ꯃꯃꯥꯡ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯊꯤꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯡ ꯊꯣꯡꯂꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨꯁꯨ ꯍꯥꯡꯂꯝꯗꯦ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯝꯐꯥ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ꯫ ꯁꯨꯁꯤꯜꯗ꯭ꯔꯣꯗꯨꯅ ꯀꯗꯥꯏ ꯇꯥꯟꯅ ꯆꯠꯈ꯭ꯔꯕꯅꯣ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯃꯇꯝꯗꯗꯤ ꯇꯝꯐꯥꯅ ꯁꯨꯁꯤꯜꯗ꯭ꯔꯣ ꯀꯧꯕ ꯃꯇꯝꯗ ꯁꯨꯁꯤꯜꯗ꯭ꯔꯣꯗꯣ ꯀꯥꯡꯈꯗꯒꯤ "ꯏꯃꯧ ꯑꯩ ꯁꯤꯗ ꯂꯩꯌꯦ" ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯤꯕꯤꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯀꯥꯡꯒ ꯃꯈꯥꯗꯒꯤ ꯑꯗꯨꯝꯅ ꯇꯝꯐꯥꯒꯤ ꯃꯆꯥꯅꯨꯄꯥ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯈꯨꯝꯂꯛꯄ ꯑꯗꯨꯗ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯤꯕꯤ ꯑꯃꯗꯤ ꯇꯝꯐꯥꯅ ꯀꯥꯡꯒꯗ ꯄꯥꯛꯊꯔꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯁꯨꯁꯤꯜꯗ꯭ꯔꯣꯗꯣ ꯃꯃꯤꯠꯇꯣ ꯏꯂꯪ ꯂꯪꯉꯒ ꯅꯨꯃꯌꯥ ꯍꯤꯒꯠꯇꯨꯅ ꯅꯣꯛꯂꯒ ꯂꯩꯔꯝꯂꯤ꯫ ꯅꯤꯡꯊꯤꯕꯤꯗꯤ ꯃꯗꯨ ꯎꯕꯗ ꯏꯃꯥ ꯍꯥꯏꯗꯨꯅ ꯇꯝꯐꯥꯗ ꯆꯣꯡꯁꯤꯟꯗꯨꯅ ꯀꯣꯟꯁꯤꯜꯂꯒ ꯃꯃꯤꯠ ꯑꯗꯣ ꯆꯦꯆꯠ ꯎꯏꯁꯤꯜꯂꯒ ꯃꯈꯨꯗꯥꯡ ꯑꯗꯨꯗ ꯀꯟꯅ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯇꯝꯐꯥꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯇꯝꯐꯥꯅ ꯌꯥꯝꯅ ꯁꯥꯎꯅ "ꯍꯥꯏ ꯅꯪꯅꯗꯤ ꯀꯩꯗꯧꯔꯤꯕꯅꯣ? ꯊꯣꯛꯂꯣ ꯍꯥꯏꯕꯅꯤ ꯅꯪꯕꯣ" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯥ ꯁꯨꯁꯤꯜꯗ꯭ꯔꯣꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯁꯨꯁꯤꯜꯗ꯭ꯔꯣꯒꯤ ꯃꯈꯨꯠ ꯑꯗꯣ ꯀꯥꯡꯈꯒꯤ ꯃꯔꯨꯝ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯨꯁꯤꯟ ꯃꯨꯅ ꯀꯔꯤꯅꯣꯃ ꯃꯥꯟꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯝꯐꯥꯅ ꯃꯆꯥꯅꯤ ꯃꯥꯡꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯀꯥꯡꯈꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯁꯨꯁꯤꯜꯗ꯭ꯔꯣꯒꯤ ꯑꯁꯦꯡꯕ ꯃꯈꯨꯠ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯇꯝꯐꯥꯗꯤ ꯄꯥꯈꯠꯈꯤꯕꯅ ꯂꯣꯏꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯤꯕꯤꯅ "ꯇꯥꯃꯣꯆꯧ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯑꯩ ꯀꯤꯕꯅ ꯂꯣꯏꯔꯦꯕ." "ꯍꯩ ꯀꯅꯥꯒꯤ ꯇꯥꯃꯣꯆꯧꯅꯣ? ꯑꯩꯗꯤ ꯅꯪꯒꯤ ꯇꯥꯃꯣꯆꯧ ꯅꯠꯇꯦ." "ꯍꯩ ꯅꯣꯏꯒꯤ ꯆꯤꯆꯦꯅꯤ ꯆꯤꯆꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯨꯁꯤꯜꯗ꯭ꯔꯣ ꯍꯧꯅ ꯅꯣꯛꯏ꯫ ꯁꯨꯁꯤꯜꯗ꯭ꯔꯣꯗꯣ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩ꯫ ꯀꯥꯡꯊꯣꯜ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯦ꯫ ꯃꯀꯣꯛ ꯑꯗꯨꯅ ꯅꯣꯟꯊꯔꯒ ꯃꯈꯨꯠ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯊꯝꯂꯒ ꯋꯥ ꯀꯔꯤꯃꯇ ꯍꯥꯏꯗꯅ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯝꯐꯥ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤꯅ "ꯀꯩꯗꯧꯔꯒꯦ ꯁꯤꯕꯨ ꯏꯃꯥ? ꯍꯥ ꯀꯩꯗꯧꯔꯒꯖꯥꯠꯅꯣ ꯁꯤꯕꯣ? ꯍꯥꯏ ꯑꯩꯁꯨ ꯈꯪꯗꯦ ꯇꯨꯃꯤꯟꯅ ꯉꯥꯛꯇ ꯂꯩꯌꯨ." "ꯏꯕꯨꯡꯉꯣ ꯏꯃꯥ ꯃꯥꯒꯤꯁꯤ ꯀꯩꯅꯣꯝ ꯇꯧꯗꯧ ꯃꯥꯜꯂꯦ." "ꯑꯁ ꯅꯪꯕꯨ ꯑꯃꯨꯛꯇꯪ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ?" "ꯍꯩ ꯏꯕꯨꯡꯉꯣ." ꯑꯁꯨꯝꯅ ꯇꯝꯐꯥꯅ ꯁꯨꯁꯤꯜꯗ꯭ꯔꯣꯒꯤ ꯁꯌꯦꯡꯗ ꯄꯥꯏꯗꯨꯅ ꯍꯥꯏꯐꯦꯠꯇꯪ ꯅꯣꯝꯂꯨꯕꯗ ꯁꯨꯁꯤꯜꯗ꯭ꯔꯣꯗꯣ ꯂꯩꯃꯥꯏꯗ ꯕꯨꯗ꯭ꯔꯨꯛ ꯂꯥꯎꯅ ꯎꯞꯁꯤꯜꯂꯛꯏ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯤꯕꯤ ꯑꯃꯗꯤ ꯇꯝꯐꯥ ꯆꯦꯟꯁꯤꯟꯗꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯜꯗ꯭ꯔꯣ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯇꯥꯔꯛꯄꯒꯨꯝ "ꯑꯩ ꯀꯩꯗꯧꯈ꯭ꯔꯒꯦ? ꯏꯃꯥ ꯏꯆꯟ ꯑꯩ ꯀꯩꯗꯧꯈ꯭ꯔꯒꯦ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨ ꯇꯝꯐꯥꯅ "ꯍꯩ ꯅꯪ ꯍꯧꯖꯤꯛꯇꯅꯤꯅ ꯋꯥꯈꯜ ꯂꯥꯛꯂꯤꯕ ꯉꯁꯥꯏꯗꯒꯤ ꯆꯨꯔꯣ ꯄꯥꯔꯣꯂꯣ ꯍꯩ ꯁꯦ ꯍꯧꯒꯠꯂꯣ ꯐꯃꯨꯡꯗ ꯅꯤꯡꯊꯤꯅ ꯍꯤꯞꯄꯨꯁꯦ." "ꯑꯁ ꯏꯃꯥ ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯅꯥꯏ ꯏꯃꯥ ꯑꯗꯨꯒ ꯀꯣꯛꯁꯤꯁꯨ ꯌꯥꯝ ꯆꯤꯛꯏ ꯑꯩ ꯐꯃꯨꯡꯗ ꯉꯥꯛꯇ ꯍꯤꯞꯀꯦ ꯏꯃꯥ." ꯍꯤꯞꯄꯨꯁꯦ ꯅꯀꯣꯛꯇꯣ ꯁꯤꯗ ꯂꯩꯕꯥꯛꯁꯤꯗ ꯀꯟꯅ ꯌꯩꯁꯟꯈ꯭ꯔꯦ ꯑꯗꯨꯅ ꯑꯣꯏꯔꯤꯅꯤ." "ꯑꯩꯗꯤ ꯃꯇꯧ ꯀꯔꯝꯅ ꯂꯩꯕꯥꯛꯇ ꯌꯩꯁꯜꯂꯤꯕ?" "ꯍꯩꯃꯥ ꯏꯃꯥꯅ ꯍꯧꯖꯤꯛꯇ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯁꯤꯗꯩꯁꯤꯗ ꯐꯝꯂꯒ ꯎꯞꯊꯔꯛꯂꯤꯕꯅꯤꯅꯦ." "ꯑꯆꯦ ꯅꯤꯡꯊꯤꯖꯅ ꯍꯤꯞꯄꯨꯁꯦ." ꯑꯁꯨꯝꯅ ꯂꯩꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯜꯗ꯭ꯔꯣꯗꯣ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯇꯝꯐꯥ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤ ꯃꯤꯠ ꯃꯅꯥ ꯆꯨꯝꯈꯠꯇꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ꯫ ꯑꯗꯨꯝ ꯂꯩꯔꯝꯕꯗꯒꯤ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯈꯪꯂꯥꯎ ꯂꯥꯎꯈꯠꯂꯛꯂꯒ "ꯀꯧꯔꯦꯍꯦ ꯑꯩ ꯀꯧꯔꯦ ꯑꯩ ꯆꯠꯇꯕ ꯌꯥꯗꯦ ꯑꯩ ꯆꯠꯇꯕ ꯌꯥꯗꯕꯅꯤꯅꯦ ꯍꯟꯇꯣ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯁꯤꯡꯒ ꯂꯣꯏꯕꯨ ꯍꯟꯇꯣꯛꯅꯤꯍꯦ ꯑꯩꯒꯤ ꯃꯥꯡꯒꯣꯟꯗ ꯈꯟꯅꯁꯦ ꯂꯥꯛꯑꯣꯗꯅ ꯀꯧꯊꯣꯛꯂꯤꯕꯁꯤ ꯂꯣꯏ ꯇꯥꯗ꯭ꯔꯣ ꯅꯃꯤꯠꯇꯣ ꯇꯥꯗ꯭ꯔꯣ?" ꯑꯗꯨꯝꯅ ꯑꯉꯥꯎ ꯑꯐꯩꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯄꯗꯨꯗ ꯇꯝꯐꯥ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤꯅ ꯄꯥꯈꯠꯂꯗꯨꯅ "ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯃꯤꯠꯅꯕꯨ ꯇꯥꯟꯅꯕ꯭ꯔꯥꯅꯦ?" ꯍꯥꯏꯗꯨꯅ ꯁꯨꯁꯤꯜꯗ꯭ꯔꯣꯗ ꯍꯪꯉꯤ꯫ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯃꯥꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯉꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯉꯛꯂꯒ ꯇꯝꯐꯥꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯍꯦ ꯍꯅꯨꯕꯤ ꯅꯪ ꯀꯔꯤ ꯈꯪꯉꯤ? ꯅꯪ ꯅꯈꯧꯔꯤꯗꯨ ꯃꯦꯠꯈꯥꯏꯔꯒꯦꯗ ꯅꯪ." ꯑꯁꯨꯝꯅ ꯇꯧꯔꯒ ꯇꯝꯐꯥꯒꯤ ꯃꯈꯧꯔꯤ ꯃꯦꯠꯀꯦ ꯇꯧꯔꯛꯄꯗꯨꯗ ꯅꯤꯡꯊꯤꯕꯤꯅ ꯀꯞꯂꯒ "ꯇꯥꯃꯣꯆꯧ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ" ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯣ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯝꯐꯥ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯀꯤꯕꯅꯁꯨ ꯂꯣꯏꯔꯕꯅꯤ꯫ ꯁꯨꯁꯤꯜꯗ꯭ꯔꯣ ꯇꯝꯐꯥꯒꯤ ꯃꯉꯛꯁꯝ ꯃꯦꯠꯂꯝꯕꯗꯣ ꯊꯥꯗꯣꯛꯂꯒ "ꯑꯩ ꯀꯧꯔꯦ" ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯥ ꯃꯅꯨꯡꯗꯒꯤ ꯆꯣꯡꯊꯣꯛꯈꯤꯕ ꯑꯗꯨꯗ ꯇꯝꯐꯥ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯁꯨꯁꯤꯜꯗ꯭ꯔꯣꯅ "ꯍꯣꯏ ꯅꯈꯣꯏ ꯑꯩꯒꯤ ꯇꯨꯡꯗ ꯇꯥꯟꯅꯔꯛꯀꯅꯨ ꯇꯥꯟꯅꯔꯛꯂꯕꯗꯤ ꯅꯈꯧꯔꯤ ꯃꯦꯠꯂꯤꯗꯨ ꯈꯪꯉꯦꯗꯅ ꯍꯟꯗꯛꯇꯤ ꯅꯈꯧꯔꯤꯗꯣ ꯄꯠ ꯊꯗꯠꯀꯗꯕꯅꯤ." "ꯑꯩ ꯅꯨꯄꯤ ꯃꯆꯥ ꯅꯪꯁꯨꯅꯤꯅ ꯍꯥꯏꯔꯤꯁꯤ." ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯅꯤꯡꯊꯤꯕꯤꯁꯨ ꯄꯥꯈꯠꯂꯗꯨꯅ "ꯇꯥꯃꯣꯆꯧ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ." ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯜꯗ꯭ꯔꯣꯗꯣ ꯃꯌꯥ ꯏꯍꯤ-ꯍꯤꯒꯠꯂꯒ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯒ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯝꯐꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯨꯁꯤꯜꯗ꯭ꯔꯣꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯈꯪꯆꯤꯡ ꯆꯤꯡꯕꯗ ꯁꯨꯁꯤꯜꯗ꯭ꯔꯣꯗꯣ ꯇꯨꯡꯂꯣꯝꯗ ꯐꯅꯌꯥꯝ ꯁꯥꯡꯅ ꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯁꯥꯗꯣ
ꯅꯤꯡꯊꯤꯖꯅ ꯇꯨꯁꯜꯂꯤ ꯑꯁꯨꯝꯅ ꯍꯦꯛ ꯇꯨꯁꯟꯈꯤꯕꯒ ꯁꯨꯁꯤꯜꯗꯣꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯂꯣꯡꯅ ꯊꯦꯛꯀꯠꯂꯒ ꯍꯧꯒꯠꯂꯛꯏ ꯃꯈꯨꯠꯅ ꯅꯝꯗꯕꯤꯗ ꯄꯥꯏꯈꯠꯄꯣꯏ ꯀꯔꯤꯕꯣꯏ ꯂꯣꯡꯅ ꯊꯦꯛꯀꯠꯂꯒ ꯍꯧꯒꯠꯂꯛꯄ ꯑꯗꯨꯗ ꯇꯝꯐꯥ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤ ꯀꯤꯔꯗꯨꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯇꯝꯐꯥ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯕ ꯍꯧꯔꯛꯈꯤ ꯇꯔꯨꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯝꯐꯥꯅ ꯅꯤꯡꯊꯤꯕꯤꯗ ꯏꯕꯦꯝꯃ ꯅꯪꯕꯨ ꯉꯁꯥꯏꯒꯤ ꯈꯨꯖꯨ ꯂꯨꯈꯥꯝꯗꯨꯕꯨ ꯅꯪꯕꯨ ꯀꯥꯏ ꯊꯝꯒꯦ ꯅꯪꯕꯨ ꯏꯃꯥ ꯗꯗꯥꯒꯤ ꯀꯥꯗ ꯂꯩꯍꯧꯔꯕꯅꯦ ꯑꯣ ꯑꯩ ꯅꯣꯏꯒꯤ ꯗꯗꯥꯗꯣ ꯀꯥꯏꯗ ꯂꯩꯒꯦ ꯌꯦꯡꯉꯨꯅꯦ ꯏꯃꯥ ꯆꯥꯛꯈꯪꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯂꯥ ꯏꯕꯥꯅꯤꯅꯦ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯒ ꯈꯨꯖꯨ ꯂꯨꯈꯥꯝꯗꯣ ꯑꯃꯨꯛꯀ ꯊꯥꯗꯣꯛꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯝꯐꯥ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤ ꯁꯨꯁꯤꯜꯗ꯭ꯔꯣꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯈꯨꯖꯨ ꯂꯨꯈꯥꯝ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯃꯇꯝꯗ ꯈꯨꯖꯨ ꯂꯨꯈꯥꯝ ꯑꯗꯣ ꯂꯩꯃꯥꯏꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ ꯃꯁꯤꯗꯒꯤꯗꯤ ꯇꯝꯐꯥ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯨꯖꯨ ꯂꯨꯈꯥꯝ ꯑꯗꯣ ꯃꯩ ꯊꯥꯒꯠꯂꯤ ꯑꯁꯨꯝꯅ ꯃꯩ ꯊꯥꯒꯠꯂꯒ ꯃꯩꯈꯨꯁꯤꯡ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯁꯤꯡꯗ ꯊꯨꯡꯈꯤꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯨꯠꯅ ꯍꯥꯏꯔꯗꯨꯅ ꯃꯩꯈꯨꯁꯤꯡ ꯑꯗꯣ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯀꯥꯝꯗꯨꯅ ꯂꯥꯛꯈꯤ ꯃꯩꯈꯨꯁꯤꯡ ꯑꯗꯨꯒꯤ ꯃꯅꯝ ꯇꯥꯕꯗ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯅꯝꯊꯤ ꯁꯤꯗꯤ ꯀꯔꯣꯝꯗꯒꯤꯅꯣ ꯁꯤꯗꯤ 이야 미 우습다와 ꯈꯪꯒꯅꯤꯗꯅ ꯈꯪꯒꯅꯤ ꯅꯝꯊꯤꯔꯤꯅꯦ ꯃꯁꯤꯗꯤ ꯑꯁꯨꯝꯅ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯆꯥꯛꯁꯪꯒꯤ ꯃꯅꯨꯡ ꯀꯥꯆꯤꯜ ꯑꯃꯗ ꯅꯝꯊꯤ ꯍꯥꯏꯗꯨꯅ ꯈꯨꯗꯨ ꯇꯥꯁꯤꯜꯂꯒ ꯃꯁꯥꯗ ꯁꯨꯞꯆꯜꯂꯒ ꯂꯩꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯝꯐꯥ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯃꯩꯈꯨꯁꯤꯡ ꯑꯗꯣ ꯀꯥꯝꯁꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯁꯨꯁꯤꯜꯗ꯭ꯔꯣꯗꯣ ꯂꯩꯃꯥꯏ ꯑꯗꯨꯗ ꯊꯥꯔꯣ ꯑꯣꯜꯂꯝꯂꯒ ꯃꯆꯤꯟꯕꯥꯟꯗ ꯇꯤꯡꯕꯣꯡ ꯀꯥꯕ ꯃꯈꯩ ꯀꯔꯤꯅꯣꯝꯃ ꯇꯧꯔꯝꯂꯒ ꯃꯁꯥꯗꯣ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯇꯝꯐꯥꯅ ꯈꯨꯖꯨ ꯂꯨꯈꯥꯝ ꯑꯗꯣ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯃꯗ ꯊꯝꯂꯒ ꯅꯤꯡꯊꯤꯕꯤ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯁꯤꯟꯗꯨꯅ ꯃꯀꯣꯛꯇ ꯏꯁꯤꯡ ꯊꯥꯗꯨꯅ ꯋꯥꯈꯜ ꯂꯥꯛꯅꯅꯕ ꯍꯣꯠꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯜꯗ꯭ꯔꯣꯗꯣ ꯇꯞꯅ ꯃꯃꯤ ꯄꯥꯡꯊꯣꯔꯛꯂꯤ ꯑꯗꯨꯒ ꯏꯃꯥ ꯆꯜ ꯀꯩꯗꯧꯔꯦ ꯀꯩꯅꯣ ꯁꯤꯗꯤ ꯑꯣ ꯁꯤꯗꯤ ꯑꯩꯅ ꯎꯕꯒꯤꯅꯤ ꯏꯃꯥ ꯑꯩ ꯀꯩꯗꯧꯈ꯭ꯔꯕꯒꯦ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯇꯝꯐꯥꯅ ꯃꯍꯥꯛꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯃꯤꯠꯂꯤ ꯍꯥꯏꯗꯨꯅꯁꯨ ꯁꯨꯁꯤꯜꯗ꯭ꯔꯣꯗ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯏꯃꯥ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯆꯥꯛꯁꯪ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯜꯗ꯭ꯔꯣꯒꯤ ꯃꯅꯥꯛꯇ ꯊꯥꯔꯤꯕ ꯈꯨꯖꯨ ꯂꯨꯈꯥꯝ ꯑꯗꯣ ꯇꯞꯅ ꯃꯨꯊꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯜꯗ꯭ꯔꯣꯗꯣ ꯀꯔꯤꯅꯣꯝꯃ ꯑꯃꯨꯛ ꯇꯧꯕ ꯍꯧꯔꯛꯄꯗꯒꯤ ꯅꯤꯡꯊꯤꯕꯤꯅ ꯄꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯈꯨꯖꯨ ꯂꯨꯈꯥꯝꯒꯤ ꯃꯅꯥ ꯈꯔ ꯑꯃꯨꯛ ꯂꯧꯔꯗꯨꯅ ꯊꯥꯒꯠꯂꯛꯈꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯁꯨꯁꯤꯜꯗ꯭ꯔꯣꯒꯤ ꯃꯁꯥ ꯃꯅꯨꯡꯗ ꯆꯪꯒꯦ ꯇꯧꯔꯤꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯆꯪꯕ ꯉꯝꯗ꯭ꯔꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯨꯁꯤꯜꯗ꯭ꯔꯣꯒꯤ ꯃꯌꯨꯝꯗ ꯂꯥꯏ ꯊꯥꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤ ꯍꯜꯂꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦꯗꯅ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯅꯩꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯤꯒꯤ ꯃꯁꯥꯗ ꯐꯥꯎꯕ ꯆꯪꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯏꯗꯣꯡꯐꯝ ꯑꯣꯏꯁꯤꯟꯈ꯭ꯔꯕ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯑꯐꯕꯗꯤ ꯑꯣꯏꯔꯔꯣꯏ ꯑꯩꯁꯨ ꯆꯩꯕꯤ ꯆꯩꯊꯦꯡ ꯈꯔꯗꯤ ꯁꯣꯏꯗꯅ ꯐꯪꯂꯛꯂꯒꯅꯤ ꯇꯧꯔꯤꯁꯤ ꯐꯔꯦ ꯅꯣꯡꯁꯨ ꯉꯜꯂꯛꯀꯗꯧꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯊꯕꯛ ꯑꯁꯤ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯦ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯖꯈ꯭ꯔꯁꯅꯨ ꯑꯩꯅ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯀꯧꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕꯗꯣ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯁꯨꯁꯤꯜꯗ꯭ꯔꯣꯒꯤ ꯃꯁꯥꯗ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯆꯪꯒꯦ ꯇꯧꯔꯛꯄꯗꯨꯗ ꯈꯨꯖꯨ ꯂꯨꯈꯥꯝꯒꯤ ꯃꯅꯝ ꯑꯗꯣ ꯅꯝꯊꯤꯃꯟꯈꯤꯕꯅ ꯆꯪꯕ ꯉꯝꯗ ꯀꯣꯏꯍꯥꯏ ꯍꯥꯏꯗꯨꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯇꯞꯅ ꯉꯥꯟꯊꯣꯔꯛꯂꯤ ꯅꯣꯡ ꯉꯥꯟꯊꯣꯔꯛꯂꯕꯅꯤꯅ ꯈꯨꯖꯨ ꯂꯨꯈꯥꯝ ꯊꯥꯕꯗꯨꯁꯨ ꯃꯨꯊꯠꯈ꯭ꯔꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯁꯨꯁꯤꯜꯗ꯭ꯔꯣꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯁꯥꯗꯣ ꯂꯣꯡꯊꯦꯛꯂꯒ ꯀꯣꯏꯂꯥꯎ ꯂꯥꯎꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯤꯕꯤꯅ ꯏꯃꯥ ꯑꯩꯈꯣꯏ ꯗꯗꯥꯁꯦ ꯑꯃꯨꯛ ꯍꯧꯔꯛꯂ ꯃꯥꯜꯂꯦ ꯇꯧꯔꯁꯤꯅꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯁꯤ ꯑꯗꯨꯒ ꯑꯩ ꯑꯃꯥꯏꯕ ꯌꯥꯏꯗꯦꯝꯗꯣ ꯑꯃꯨꯛꯇ ꯀꯧꯔꯛꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯇꯝꯐꯥꯅ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯝꯂꯒ ꯅꯤꯡꯊꯤꯕꯤꯅ ꯃꯄꯥꯟꯗ ꯁꯪꯍꯜꯂꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯑꯃꯥꯏꯕ ꯌꯥꯏꯗꯦꯝ ꯀꯧꯕ ꯆꯠꯈ꯭ꯔꯦ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯊꯣꯡ ꯍꯥꯡꯉꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯤ ꯃꯆꯥ ꯅꯍꯥꯛ ꯁꯣꯏꯗꯅ ꯑꯩꯅ ꯅꯪꯒꯛ ꯑꯗꯣ ꯊꯥꯗꯠꯂꯒ ꯏ ꯆꯨꯞꯂꯒ ꯆꯥꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯅꯤꯡꯊꯤꯕꯤꯗꯤ ꯀꯤꯃꯟꯈꯤꯕꯅ ꯀꯞꯂꯤꯕꯅꯤ ꯑꯗꯨꯒ ꯏꯃꯨꯡ ꯑꯗꯨꯗꯁꯨ ꯄꯣꯠ ꯆꯩ ꯂꯪꯈꯥꯏꯕ ꯊꯨꯒꯥꯏꯕ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯤꯕꯅꯤ ꯑꯗꯨꯝꯅ ꯌꯨꯝ ꯑꯗꯨꯗ ꯀꯣꯏꯂꯥꯎ ꯂꯥꯎꯕ ꯄꯣꯠ ꯆꯩ ꯊꯨꯒꯥꯏ ꯌꯥꯡꯈꯥꯏꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯇꯥꯕ ꯑꯗꯨꯗ
ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯅꯤꯡꯊꯤꯕꯤꯗ ꯀꯞꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯏꯃꯨꯡꯗ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯀꯦ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯤꯕꯤꯅ ꯍꯥꯡꯗꯣꯛꯂꯨꯅꯨ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯆꯧꯗꯣ ꯗꯗꯥꯗꯣ ꯀꯔꯤꯅꯣꯃ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯤ ꯃꯌꯥꯝꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯑꯃꯥꯏꯕ ꯀꯧꯔꯨꯁꯤ ꯍꯥꯏꯕꯗ ꯅꯤꯡꯊꯤꯕꯤꯅ ꯑꯃꯥꯏꯕꯗꯤ ꯏꯃꯥꯅ ꯀꯧꯕ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯨꯁꯤꯜꯗ꯭ꯔꯣꯕꯨ ꯉꯥꯛꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯊꯤꯕꯤꯅ ꯍꯥꯏꯖꯕꯗꯒꯤ ꯃꯍꯥꯛꯄꯨ ꯉꯥꯛꯁꯦꯟꯅꯕ ꯑꯣꯏꯅ ꯂꯩꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯇꯝꯐꯥꯅ ꯑꯃꯥꯏꯕ ꯌꯥꯏꯗꯦꯝꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯑꯃꯥꯏꯕ ꯌꯥꯏꯗꯦꯝꯅ ꯏꯃꯨꯡ ꯆꯪꯉꯝꯗꯥꯏꯗ ꯗꯥꯔꯤ ꯀꯥꯈꯠꯂꯝꯗꯥꯏꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯃꯁꯥꯗ ꯁꯣꯜꯂꯤ ꯑꯗꯨꯗꯨꯒ ꯃꯌꯥꯝ ꯂꯩꯔꯝꯕ ꯌꯥꯝꯅ ꯐꯔꯦ ꯃꯌꯥꯝ ꯌꯥꯝꯂꯕꯅꯤꯅ ꯃꯥꯅꯕꯨ ꯀꯔꯤ ꯇꯧꯕ ꯉꯝꯖꯔꯨꯒꯅꯤ ꯃꯥꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕꯁꯦ ꯊꯋꯥꯏ ꯃꯤꯔꯦꯜ ꯐꯠꯇꯕ ꯑꯃꯅꯤ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯃꯥꯅ ꯆꯦꯟꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝꯅ ꯐꯥꯎꯒꯗꯕꯅꯤ ꯆꯦꯟꯈ꯭ꯔꯕꯗꯤ ꯇꯥꯟꯅꯕ ꯋꯥꯒꯅꯤ ꯃꯄꯥꯡꯒꯜ ꯀꯜꯂꯛꯀꯅꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯍꯥꯛꯄꯨ ꯅꯝꯗꯨꯅ ꯐꯥꯎꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯄꯣꯞ ꯄꯣꯞ ꯀꯔꯤꯅꯣꯃ ꯍꯥꯏꯗꯨꯅ ꯁꯣꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯈꯨꯕꯥꯛꯅ ꯄꯣꯞ ꯄꯣꯞ ꯊꯥꯔꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯏ ꯃꯁꯤꯗꯒꯤꯗꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯊꯣꯡ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟꯄꯥꯟꯗꯣ ꯀꯥꯡꯗꯨꯅ ꯆꯦꯟꯈꯤꯒꯦ ꯇꯧꯕ ꯃꯇꯝꯗ ꯊꯣꯡꯖꯤꯟꯄꯥꯟ ꯑꯗꯣ ꯀꯥꯟꯈꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯀꯔꯤꯅꯣꯃ ꯃꯁꯥꯗ ꯐꯥꯎꯔꯛꯄꯒꯨꯝ ꯀꯟꯅ ꯂꯥꯎꯔꯒ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯦꯟꯁꯤꯟꯈꯤ ꯈꯨꯗꯛ ꯑꯗꯨꯗ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯨꯁꯤꯜꯗ꯭ꯔꯣꯕꯨ ꯅꯝꯗꯨꯅ ꯐꯥꯔꯦ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯐꯠꯇꯕꯗꯤ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯎꯕꯁꯦ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯁꯣꯟꯊꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯎ ꯃꯥꯡꯒꯣꯜꯗ ꯐꯛ ꯑꯃ ꯊꯥꯎ ꯑꯗꯨꯒ ꯍꯤꯐꯜꯂꯒ ꯃꯍꯥꯛꯄꯨ ꯂꯩꯇꯥꯏꯅꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯁꯨꯁꯤꯜꯗ꯭ꯔꯣꯕꯨ ꯃꯥꯡꯒꯣꯜꯗ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯒ ꯐꯛ ꯑꯗꯨꯗ ꯍꯤꯐꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯁꯤꯕꯨ ꯊꯔꯛꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯈꯔꯗꯤ ꯄꯤꯔꯒꯁꯦ ꯀꯅꯥ ꯀꯅꯥ ꯂꯩ ꯀꯦꯒꯤ ꯑꯉꯥꯡꯕꯗꯨ ꯃꯁꯥ ꯑꯆꯧꯕ ꯑꯃꯒ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯟ ꯈꯔꯒ ꯑꯃꯨꯛꯀ ꯊꯨꯅ ꯌꯥꯡꯅ ꯄꯨꯔꯛꯎ ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔꯒ ꯄꯤꯌꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯌꯥꯝꯅ ꯀꯦꯒꯤ ꯑꯉꯥꯡꯕ ꯃꯁꯥ ꯑꯃ ꯄꯨꯔꯛꯂꯤ ꯑꯗꯨꯒ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯟꯒ ꯄꯨꯟꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯄꯤꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔꯁꯨ ꯄꯤꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯥꯔꯦ ꯁꯤ ꯑꯣꯏꯔꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯟ ꯑꯗꯨꯒ ꯄꯨꯟꯅ ꯀꯦꯒꯤ ꯑꯉꯥꯡꯕꯒꯤ ꯃꯅꯥ ꯑꯗꯣ ꯄꯥꯏꯁꯟꯃꯤꯟꯅꯔꯤ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯂꯒ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯁꯨꯁꯤꯜꯗ꯭ꯔꯣꯗ ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯁꯦꯡꯅ ꯈꯨꯝꯃꯧ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯟꯊꯔꯛꯂꯤ ꯀꯦꯒꯤ ꯑꯉꯥꯡꯕꯒꯤ ꯃꯅꯥ ꯃꯁꯥꯁꯤꯡ ꯑꯃꯗꯤ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯟ ꯑꯗꯨꯅ ꯀꯟꯊꯔꯛꯄꯗ ꯁꯨꯁꯤꯜꯗ꯭ꯔꯣꯗꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯈꯥꯡꯂꯤ ꯁꯨꯁꯤꯜꯗ꯭ꯔꯣꯅ ꯆꯠꯈꯤꯕꯗꯤ ꯌꯥꯔꯣꯏ ꯅꯄꯥꯝꯕꯗꯨ ꯍꯥꯏꯔꯝꯃꯨ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯣ ꯃꯗꯨ ꯍꯥꯏꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯍꯟꯐꯝꯗ ꯍꯟꯈꯤꯅꯕꯒꯤ ꯑꯌꯥꯕ ꯑꯩꯅ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯀꯦꯒꯤ ꯑꯉꯥꯡꯕ ꯃꯁꯥ ꯃꯅꯥ ꯑꯃꯗꯤ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯟ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯟꯊꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯕꯒꯤ ꯇꯨꯡꯗ ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯎꯀꯜꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯎꯀꯜꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯌꯥꯝꯅ ꯊꯤꯅ ꯑꯣꯠ ꯅꯩꯕꯇ ꯅꯠꯇꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯗꯅꯕ ꯅꯍꯥꯛꯅ ꯇꯧꯔꯨꯁꯨ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯔꯛꯏ ꯍꯥꯏꯗꯨꯅꯁꯨ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯔꯛꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯀꯔꯤ ꯑꯩꯈꯣꯏꯅ ꯊꯥꯖꯅ ꯊꯝꯂꯤꯕ ꯑꯃꯥꯏꯕ ꯎꯀꯜꯃꯛꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯃꯥꯡꯊꯛꯇ ꯇꯧꯔꯛꯈꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯑꯃꯥꯏꯕ ꯎꯀꯜꯅ ꯇꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ ꯑꯩꯈꯣꯏꯅꯗꯤ ꯑꯃꯥꯏꯕ ꯑꯇꯣꯞꯄꯁꯤꯡꯅ ꯇꯧꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯒ ꯃꯍꯥꯛꯇꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅꯁꯨ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯔꯛꯂꯤ ꯑꯩꯅ ꯅꯈꯣꯏꯒꯤ ꯌꯨꯝꯁꯤꯡꯗ ꯆꯪꯗꯨꯅ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯁꯥꯟꯅꯈꯤ ꯑꯃꯗꯤ ꯑꯀꯤ ꯑꯈꯪ कया पीखी मदुगी लेताइनबगी मिंगदा आमाइबा उकलना नखोइदगी पैसा चाउंगा चाउंगा लौदुना सेन तालिबनी तसिंगमा करी नखोइगी युमदा कनागुंबा अमतना लाइथलखिबा लैते हाइदुना लोइनमक सेंगना हाइदोरकली ओइदबा ngangraba thawai मिरेल अदुगी महागी वाइसिंग अदुदा पेलदुना आमाइबा याइंदेमना फरे फरे अदु वरबदी नाहाक मफम मस्तगी अमुक खन्ना लाकनु चक्रको नाहाक हनखिनबगी अयाबदो इना पीरगे कना कना लई ताइरेन मना अमतंग पोरउ अदुमना हाइबदगिति तिलिबा मिया मदुना ताइरेन मना अमनि हुम पुसलक्तुना आमाइबा याइंदेमदा पीरी आमाइबा याइंदेमना ताइरेन मना सिंग अदु पाइरबगी तुंगता नहन फमदा हलोना ते फमदा तेरो हुम हई हया हई हाइदुना ताइरेन मना अदु तलायोन खरा सोलगा तमना तमना सुशीलद्रोबु नांथखी अदुमना नांथबीबदगिदि सुशीलद्रोदा वाखल मांखरी
ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯌꯥꯟꯗꯦꯝꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯂꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯂꯩꯈꯥꯏ ꯇꯧꯔꯁꯤ ꯌꯥꯡꯀꯣꯛ ꯑꯃ ꯄꯣꯔꯛꯂꯣ ꯍꯥꯏꯔꯛꯄꯗꯒꯤ ꯁꯨꯁꯤꯜꯗ꯭ꯔꯣꯒꯤ ꯃꯃꯥ ꯇꯝꯐꯥꯅ ꯌꯥꯡꯀꯣꯛ ꯑꯃ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒ ꯑꯃꯥꯏꯕ ꯌꯥꯟꯗꯦꯝꯅ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯔꯝ ꯈꯔꯁꯨ ꯍꯥꯏꯔꯦ ꯗꯨꯛ ꯀꯦꯟꯗꯜ ꯑꯃꯗꯤ ꯗꯈꯤꯅꯥ ꯑꯗꯨꯒ ꯍꯩ ꯃꯅꯝ ꯅꯥꯏꯕ ꯂꯩ ꯈꯔ ꯆꯤꯡꯕ ꯍꯥꯏꯔꯕꯒꯤ ꯇꯨꯡꯗ ꯆꯦꯡ ꯈꯔ ꯇꯧꯗꯨꯅ ꯂꯩꯈꯥꯏ ꯇꯧꯅꯕꯒꯤꯗꯃꯛꯇ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯌꯥꯟꯗꯦꯝꯅ ꯂꯩꯈꯥꯏ ꯇꯧꯕꯤꯔꯕ ꯃꯇꯨꯡꯗ ꯌꯨꯝꯂꯣꯝꯗ ꯍꯟꯖꯤꯜꯂꯛꯄꯗ ꯁꯨꯁꯤꯜꯗ꯭ꯔꯣꯗꯣ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯁꯨꯁꯤꯜꯗ꯭ꯔꯣꯗꯤ ꯃꯁꯥꯗꯣ ꯏꯇꯦꯛ ꯇꯦꯛꯏ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯗꯨꯅ ꯋꯥ ꯊꯣꯏꯅ ꯉꯥꯡꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯁꯦ ꯃꯇꯧ ꯀꯔꯝꯅꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅꯗꯤ ꯉꯛꯆꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯃꯥ ꯇꯝꯐꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤ ꯅꯤꯡꯊꯤꯕꯤꯅ ꯇꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯄꯨꯝꯅꯃꯛꯇꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯣꯏꯅꯃꯛ ꯇꯝꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯨꯁꯤꯜꯗ꯭ꯔꯣꯒꯤ ꯃꯃꯥ ꯇꯝꯐꯥꯅ ꯑꯃꯥꯏꯕ ꯌꯥꯟꯗꯦꯝꯗ ꯃꯇꯤꯛ ꯆꯥꯕ ꯇꯔꯦꯠ ꯁꯦꯟꯖꯥ ꯀꯠꯆꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤꯗꯃꯛ ꯍꯟꯅ ꯍꯟꯅ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯎꯀꯜꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯎꯀꯜꯕꯨ ꯌꯥꯝꯅ ꯊꯤꯅ ꯆꯩꯕ ꯉꯥꯡꯕꯗ ꯅꯠꯇꯅ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛꯅ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯊꯕꯛꯇ ꯇꯧꯕ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯆꯍꯤ 9 ꯆꯨꯞꯅ ꯈꯨꯜ ꯑꯁꯤꯗ ꯆꯪꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯆꯍꯤ 9ꯒꯤ ꯑꯣꯏꯅ ꯈꯨꯜ ꯑꯁꯤꯗꯒꯤ ꯃꯍꯥꯛꯄꯨ ꯇꯥꯟꯊꯣꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯁꯨꯁꯤꯜꯗ꯭ꯔꯣ ꯇꯝꯐꯥ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯖꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈ꯭ꯔꯦ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯣꯏꯈꯤꯕꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ